ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄꯤꯟꯇꯨ ꯃꯣꯏꯔꯥꯡꯆꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯅꯥ ꯂꯩꯕꯥꯛ ꯀꯧꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯆꯍꯤ 5 ꯁꯨꯔꯕ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯒ ꯎꯃꯪ ꯑꯃꯗ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯁꯥꯗꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯒ ꯆꯍꯤ ꯂꯣꯡꯒꯥ ꯑꯣꯏꯕ ꯑꯃ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯁꯦꯒꯥꯏꯔꯕ ꯐꯤꯔꯣꯜꯅ ꯂꯩꯇꯦꯡꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯄꯥꯕꯨꯡꯗ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯇꯨ ꯑꯥꯗ ꯎ ꯃꯈꯣꯡꯗ ꯇꯨꯝꯃꯤꯕ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ?" "ꯀꯗꯥꯏ? ꯑꯁꯤꯗꯤ ꯅꯨꯄꯥ ꯃꯆꯥꯅꯤꯅꯦ. ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯌꯥꯎꯔꯛꯇꯕ ꯖꯥꯠꯂꯥ?" "ꯄꯥꯕꯨꯡ, ꯑꯩ ꯃꯅꯥꯛꯇ ꯆꯪꯂꯨꯒꯦ." "ꯍꯩꯃꯥ, ꯆꯣꯡꯊꯈ꯭ꯔꯦꯅꯦ. ꯇꯞꯅ ꯆꯦꯜꯂꯨ, ꯇꯨꯅꯤꯅꯦ ꯅꯪꯕꯣ." "ꯍꯩ, ꯅꯈꯣꯏ ꯇꯥꯕ꯭ꯔꯥ? ꯅꯈꯣꯏ ꯈꯔ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯆꯣ." ꯃꯅꯥꯏ ꯑꯃꯅ, "ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ, "ꯍꯧꯒꯠꯂꯣ, ꯂꯝꯕꯤꯗ ꯇꯨꯝꯒꯅꯨ, ꯍꯧꯒꯠꯂꯣ." ꯅꯨꯄꯥ ꯃꯆꯥꯗꯨꯅ, "ꯀꯅꯥꯅꯣ ꯅꯪꯗꯤ? ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯅ ꯀꯅꯥ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯒꯗꯕ ꯑꯣꯏꯔꯗꯤ ꯅꯣꯏ ꯆꯠꯈ꯭ꯔꯣ." "ꯀꯩꯝ ꯇꯧꯔꯣꯏꯌꯦ, ꯑꯩꯈꯣꯏꯁꯦ ꯄꯥꯕꯨꯡꯒꯤ ꯂꯥꯟꯃꯤꯅꯤ. ꯑꯩꯒꯤ ꯃꯤꯡ ꯀꯣꯔꯧ, ꯅꯪꯒꯤꯗꯤ?" "ꯄꯥꯔꯤ." ꯂꯥꯟꯃꯤ ꯑꯃꯅ, "ꯔꯥꯖꯀꯨꯃꯥꯔ, ꯆꯠꯅꯕ ꯇꯧꯁꯤ. ꯏꯅꯤꯡꯊꯧꯁꯦ ꯁꯒꯣꯜꯊꯛꯇ ꯐꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ." ꯀꯣꯔꯧꯅ, "ꯄꯥꯔꯤ, ꯂꯥꯛꯑꯣ, ꯑꯩꯒ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ. ꯍꯧꯒꯠꯂꯣ, ꯂꯥꯛꯑꯣꯁꯤ." ꯂꯥꯟꯃꯤ ꯑꯃꯅ, "ꯔꯥꯖꯀꯨꯃꯥꯔ, ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯅ ꯄꯥꯏꯔꯒ ꯆꯤꯡꯈ꯭ꯔꯦꯅꯦ. ꯀꯔꯝ ꯇꯧꯅꯤ ꯃꯁꯤꯗꯤ?" ꯄꯥꯔꯤꯅ, "ꯔꯥꯖꯀꯨꯃꯥꯔ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯃꯨ. ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯄꯨꯕ ꯄꯥꯝꯃꯣꯏ. ꯊꯥꯗꯣꯛꯑꯣ." "ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ, ꯑꯩ ꯄꯥꯕꯨꯡꯗ ꯍꯥꯏꯒꯦ. ꯄꯥꯕꯨꯡ, ꯃꯥꯒꯤ ꯃꯤꯡ ꯄꯥꯔꯤ ꯀꯧꯋꯦ ꯍꯥꯏꯌꯦ. ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯁꯦ, ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅꯕ." "ꯏꯕꯨꯡꯉꯣ, ꯃꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ? ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯤꯔꯛꯂꯣꯏꯗ꯭ꯔꯣ?" "ꯏꯕꯨꯡꯉꯣ ꯄꯥꯔꯤ, ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ? ꯅꯪꯅ ꯃꯐꯝꯁꯤꯗ ꯅꯊꯟꯇ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ?" "ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏ. ꯑꯕꯣꯛ ꯑꯃꯅ ꯑꯩꯕꯨ ꯌꯣꯛꯄꯤꯕꯅꯤ. ꯑꯕꯣꯛꯇꯨꯁꯨ ꯅꯥꯔꯒ ꯁꯤꯈ꯭ꯔꯦ. ꯑꯩꯁꯨ ꯑꯕꯣꯛ ꯂꯩꯇꯕ ꯌꯨꯝꯗꯨꯗ ꯏꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅꯤ." "ꯄꯥꯕꯨꯡ, ꯀꯣꯅꯨꯡꯗ ꯄꯨꯔꯁꯤ. ꯑꯩꯒꯤ ꯃꯔꯨꯞꯁꯨ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯑꯩꯒ ꯏꯇꯥꯎ ꯁꯥꯟꯅꯒꯦ ꯄꯥꯕꯨꯡ, ꯀꯣ?" "ꯐꯔꯦ ꯐꯔꯦ. ꯍꯥꯏ, ꯅꯈꯣꯏ ꯀꯅꯥꯅꯣ? ꯅꯨꯄꯥ ꯃꯆꯥꯁꯦ ꯁꯒꯣꯜꯗ ꯍꯥꯞꯂꯒ ꯇꯣꯡꯃꯤꯟꯅꯔꯛꯑꯣ꯫ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ. ꯅꯪꯒꯤ ꯃꯔꯨꯞ ꯄꯥꯔꯤꯁꯨ ꯂꯥꯛꯂꯅꯤ. ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ." ꯑꯁꯨꯝꯅ ꯄꯥꯔꯤꯗꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧ ꯑꯃꯗꯤ ꯄꯥꯔꯤ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯄꯥꯔꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯅꯤꯡꯊꯧꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯀꯤ ꯃꯤꯅꯨꯡꯁꯤꯗꯨ ꯎꯕꯗ ꯄꯥꯔꯤꯕꯨ ꯁꯦꯅꯥꯄꯇꯤ ꯐꯝꯊꯣꯜꯁꯨ ꯍꯥꯞꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯁꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯐꯝꯊꯣꯜꯗꯨ ꯍꯥꯞꯈꯤꯕꯅꯤ꯫ ꯄꯥꯔꯤ ꯊꯥꯡꯗ ꯇꯦꯟꯗ ꯁꯔꯤꯠ ꯁꯔꯥꯛ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯁꯨ ꯄꯥꯔꯤꯗꯒꯤ ꯇꯥꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯂꯩ ꯑꯣꯔꯥꯏꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯤ ꯁꯨꯔꯝꯃꯤ꯫ ꯄꯥꯔꯤꯅ, "ꯐꯤꯔꯣꯜꯁꯦ ꯍꯨꯃꯥꯡ ꯃꯅꯝꯗꯤ ꯐꯖꯔꯦ." ꯀꯣꯔꯧꯅ, "ꯅꯪꯒꯤꯗꯤ ꯁꯨꯗꯕ ꯀꯨꯏꯔꯝꯃꯅꯤ, ꯑꯗꯨꯏꯅꯤ. ꯑꯩꯒꯤꯗꯤ ꯀꯦꯝ ꯅꯝꯗꯦ." "ꯐꯤꯔꯣꯜꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯤꯜꯂꯤꯅꯤꯀꯣ. ꯑꯩꯈꯣꯏꯒꯤ ꯈꯨꯂꯩ ꯑꯧꯔꯥꯏꯕꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕꯒꯤ ꯍꯨꯃꯥꯡ ꯖꯣꯔꯣ ꯖꯣꯔꯣ ꯍꯦꯛꯇ ꯇꯥꯔꯛꯄ. ꯑꯗꯨꯅꯅꯤ. ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯊꯥꯡ ꯐꯥꯎ ꯐꯖꯅ ꯍꯥꯏꯁꯨ ꯍꯥꯏꯒꯠꯇꯅ." "ꯍꯦꯔꯥ, ꯕꯤꯠ ꯂꯩꯇꯕꯒꯤ ꯁꯨꯝ ꯇꯧꯋꯤ ꯋꯥꯅꯤ. ꯑꯩꯒꯤꯗꯤ ꯐꯤ ꯁꯨꯕ ꯂꯣꯏꯔꯦ. ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯩ ꯊꯥꯗꯣꯛꯈꯤꯒꯦ." "ꯑꯩꯒꯤꯁꯨ ꯂꯣꯏꯔꯦ. ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯀꯩꯊꯦꯜꯗ ꯁꯨꯝ ꯀꯣꯏꯔꯨꯁꯤꯗꯅ, ꯀꯨꯏꯔꯦ ꯆꯠꯇꯕ." "ꯍꯣꯏꯅꯦ, ꯊꯥꯏꯅꯒꯤ ꯂꯤꯔꯒ ꯊꯝꯕ ꯌꯨꯒꯗꯣ ꯀꯨꯏꯔꯦ ꯊꯛꯇꯕ. ꯁꯠ ꯂꯣꯏꯁꯤꯜꯂꯣ. ꯑꯩ ꯏꯔꯨꯒ ꯂꯨꯖꯔꯨꯈꯤꯒꯦ. ꯑꯗꯨꯒ ꯂꯣꯏꯁꯤꯜꯂ ꯂꯥꯛꯗꯧꯅꯤꯀꯣ. ꯆꯠꯂꯦ." "ꯆꯠꯈꯤꯅꯦ. ꯍꯥꯏꯐꯦꯠꯀ ꯍꯧꯗꯣꯛꯎꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯃꯁꯤ."
ꯄꯥꯔꯤ ꯐꯤꯁꯤꯡꯗꯨ ꯊꯥꯗꯣꯛꯄ ꯂꯣꯏꯔꯒ ꯐꯧꯗꯣꯛꯂꯝꯂꯒ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯀꯣꯔꯧꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯄꯥꯔꯤ, ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ꯫ ꯀꯩꯅꯣ ꯍꯪꯉꯣ꯫ ꯏꯕꯥꯅꯤꯁꯦ ꯅꯨꯄꯤ ꯑꯃꯗ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯃꯤꯟꯅꯔꯦꯅ ꯈꯜꯂꯁꯦꯕ꯫ ꯅꯪ ꯂꯩꯊꯣꯛꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕꯗꯨ ꯐꯪꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ? ꯑꯁ ꯁꯤꯕꯨ ꯋꯥꯔꯤꯅꯦꯅ ꯑꯩꯈꯣꯏꯗꯤꯅꯦ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯊꯣꯛꯑꯦ꯫ ꯐꯪꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯁꯨꯔ ꯁꯨꯔ ꯂꯩꯁꯤꯟꯗꯣꯏꯅꯤ꯫ ꯅꯪꯅꯒꯗꯤ ꯉꯝꯍꯜꯂꯣꯏ ꯍꯥꯏꯔꯤ꯫ ꯁꯛꯇ ꯑꯁꯤꯗꯤ ꯃꯗꯨꯒꯁꯨ ꯀꯣꯏꯅꯤꯡꯉꯤ ꯃꯥꯜꯂꯦ꯫ ꯋꯥꯔꯤꯒꯤ ꯋꯥꯅꯤꯗ ꯑꯁꯦꯡꯕꯗ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯄꯣꯟꯇꯦ꯫ ꯅꯨꯄꯤ ꯑꯃꯗꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯃꯤꯟꯅꯗꯣꯏꯅꯣ? ꯑꯦ, ꯃꯤ ꯊꯣꯛꯄ ꯌꯧꯅꯕꯅꯤꯗ꯫ ꯑꯗꯣ ꯅꯪꯗꯤ ꯂꯩꯊꯣꯛꯈꯤꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯂꯩꯗꯣꯏꯔꯣ? ꯑꯩꯗꯤ ꯂꯩꯊꯣꯛꯀꯅꯤꯗ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯀ ꯑꯩꯒ ꯈꯣꯡꯐꯝ ꯃꯥꯟꯅꯔꯗꯤ ꯑꯩꯅ ꯍꯟꯗꯣꯛꯄ ꯇꯥꯕꯅꯤ꯫ ꯅꯪꯕꯨ ꯑꯋꯥꯕ ꯋꯥꯈꯜ ꯑꯝꯇ ꯈꯜꯍꯜꯂꯣꯏꯅ ꯑꯩꯅ ꯈꯟꯈꯤꯕ ꯑꯃ ꯂꯩ꯫ ꯑꯗꯨꯅ ꯐꯅ ꯅꯨꯡꯁꯤꯔꯁꯨ ꯑꯩ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯄꯤꯊꯣꯛꯑꯝꯒꯅꯤ꯫ ꯏꯁ, ꯋꯥꯔꯤꯒꯗꯤ ꯃꯥꯜꯂꯦꯍꯦ꯫ ꯌꯥꯔꯦ, ꯁꯤ ꯋꯥꯁꯤ ꯇꯣꯛꯁꯤ꯫ ꯀꯩꯊꯦꯜꯁꯨ ꯌꯧꯁꯤꯜꯂꯦ꯫ ꯑꯁ, ꯃꯤꯕꯨ ꯊꯣꯛꯅ ꯆꯤꯡꯈ꯭ꯔꯦꯗ꯫ ꯑꯁ, ꯃꯤꯌꯥꯝꯁꯤꯗꯤ ꯀꯣꯛꯄꯨ ꯉꯥꯎꯏ꯫ ꯑꯁꯣꯝꯗ ꯆꯠꯐꯝ ꯑꯃ ꯂꯩꯔꯦ꯫ ꯃꯤꯁꯨ ꯌꯥꯝ ꯆꯤꯟꯗꯦ꯫ ꯂꯥꯛꯑꯣ, ꯑꯁꯤꯗ ꯆꯪꯉꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯤ ꯌꯥꯝꯅ ꯆꯤꯟꯗꯕ ꯃꯐꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯂꯒ ꯃꯣꯏ ꯑꯅꯤꯅ ꯆꯥꯗꯧꯕꯗꯣ ꯍꯥꯏꯈ꯭ꯔꯦ꯫ ꯄꯥꯔꯤꯅ, ꯃꯤꯁꯤꯡꯁꯦ ꯊꯕꯛꯇꯤ ꯂꯣꯏꯅꯃꯛ ꯆꯤꯟꯅꯕꯖꯥꯠꯅꯤꯀꯣ꯫ ꯀꯩꯊꯦꯜꯁꯤ ꯂꯥꯛꯂꯤ ꯃꯌꯥꯝꯁꯦ ꯑꯁ, ꯄꯣꯠ ꯌꯣꯟꯕꯅ ꯌꯣꯟꯕ, ꯂꯩꯕꯅ ꯂꯩꯕ꯫ ꯅꯪꯗꯤ ꯅꯊꯧꯗꯨ ꯂꯩꯇꯕꯅꯤꯅ ꯑꯗꯨꯕꯨ ꯊꯤꯒꯠꯂ ꯂꯩꯔꯣ꯫ ꯊꯧꯗꯤ ꯐꯖꯅ ꯂꯩꯇꯦꯅ꯫ ꯅꯨꯄꯥ ꯑꯃꯅ ꯆꯥꯅꯕꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯕꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯅꯨꯄꯥꯗꯨꯅ ꯆꯥꯅꯕꯗꯨ ꯊꯝꯂꯝꯂꯒ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯥꯔꯤꯅ ꯆꯥꯅꯕꯁꯤꯡꯗꯨꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯀꯣꯔꯧꯅ, ꯀꯩꯗꯧꯔꯤꯕꯨꯡꯉꯣ? ꯅꯃꯤꯠꯀ ꯆꯣꯡꯊꯣꯛꯀ ꯌꯦꯡꯉꯤꯗꯨꯅ? ꯄꯥꯔꯤꯅ, ꯀꯩꯅꯣ ꯈꯨꯌꯥꯝꯁꯤꯗꯤ? ꯀꯅꯥ ꯆꯥꯗꯣꯏ ꯃꯌꯥꯝꯁꯤꯗꯤ? ꯏꯕꯥꯅꯤꯅ ꯆꯥꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯏꯆꯦ, ꯁꯥ ꯃꯐꯩꯒꯁꯦ ꯆꯥꯁꯤꯜꯂꯣ꯫ ꯌꯨꯒꯁꯦ ꯆꯍꯤ ꯀꯌꯥꯅꯣꯃ ꯂꯤꯔꯒ ꯊꯝꯕꯅꯤ꯫ ꯃꯅꯝꯒꯁꯤ ꯌꯦꯡꯉꯣ, ꯅꯨꯡꯁꯤꯗ꯭ꯔꯥ? ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯅꯕꯗꯨ ꯂꯣꯏꯅ ꯆꯥꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯍꯦꯟꯅꯁꯨ ꯆꯥꯔꯝꯃꯤ꯫ ꯀꯣꯔꯧꯗꯨ ꯄꯥꯔꯤꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯁꯥ ꯃꯆꯦꯠ ꯑꯃ ꯆꯤꯛꯇꯨꯅ ꯂꯩ꯫ ꯄꯥꯔꯤꯅ, ꯌꯨꯁꯤꯡꯁꯤꯗꯤ ꯍꯥꯎꯏꯍꯦ꯫ ꯁꯥꯁꯤꯁꯨ ꯐꯖꯅ ꯐꯨꯠꯂꯒ ꯇꯥꯎꯊꯣꯛꯑ ꯃꯥꯜꯂꯦ꯫ ꯀꯩꯅꯣ ꯅꯪꯅ ꯁꯤꯛꯇꯅ ꯆꯥꯏꯗꯨꯅ? ꯆꯥꯅꯤꯡꯗ꯭ꯔꯥ ꯄꯤꯔꯣꯁꯦ, ꯑꯩ ꯆꯥꯊꯣꯛꯀꯦ꯫ ꯑꯥꯏ, ꯃꯆꯦꯠ ꯑꯃ ꯄꯥꯏꯔ ꯆꯥꯖꯔꯤꯁꯦ ꯑꯃꯨꯛ ꯃꯨꯜꯂ ꯆꯥꯈ꯭ꯔꯦꯅꯦ꯫ ꯉꯁꯥꯏ ꯌꯥꯝꯃꯜꯂꯤ, ꯀꯅꯥ ꯆꯥꯗꯣꯏꯕ ꯀꯥꯏꯅ, ꯑꯗꯨꯒ ꯃꯥ ꯂꯣꯏ ꯆꯥꯊꯣꯛꯈꯤꯅꯦ꯫ ꯃꯇꯨꯡꯗꯒ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯅꯪ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯁꯦꯜ ꯄꯤꯔꯝꯃꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯑꯩ ꯊꯣꯛꯑꯝꯃꯒꯦꯀꯣ꯫ ꯀꯣꯔꯧꯗꯨ ꯁꯦꯜ ꯄꯤꯔꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯄꯥꯔꯤꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ, ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯏ꯫ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯅ ꯆꯠꯅ ꯀꯣꯔꯧꯗꯨ ꯄꯥꯔꯤꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯅ, ꯀꯩꯅꯣ ꯅꯃꯤꯠꯇꯨꯅ ꯑꯃꯨꯛ ꯐꯩꯒꯠꯂ ꯌꯦꯡꯉꯛꯏꯗꯨꯕꯣ? ꯅꯃꯤꯠꯀ ꯁꯦꯞꯄꯕ ꯅꯪꯕꯣ? ꯔꯥꯖꯀꯨꯃꯥꯔ ꯃꯤꯁꯦꯞꯄꯅ ꯃꯌꯥꯝꯅ ꯉꯥꯡꯅꯕꯗꯣ ꯑꯩ ꯇꯥꯕ ꯉꯝꯃꯣꯏꯀꯣ꯫ ꯏꯕꯨꯡꯉꯣ, ꯔꯥꯖꯀꯨꯃꯥꯔ ꯀꯥꯏꯅ ꯀꯥꯏꯗꯒꯤ ꯑꯃꯨꯛ ꯀꯣꯠꯁꯤꯜꯂꯛꯏꯅꯣ? ꯏꯁꯥꯅ ꯏꯁꯥꯁꯦ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯕꯒ ꯑꯩ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ꯫ ꯊꯤꯕꯣꯡ ꯂꯥꯎ ꯁꯦꯅꯥꯄꯇꯤ ꯑꯃꯒ ꯆꯠꯃꯤꯟꯅꯔꯨꯕꯗꯒꯤ꯫ ꯑꯥꯏ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯜꯂꯤꯍꯦ꯫ ꯁꯨꯝ ꯀꯅꯥ ꯅꯠꯇꯦꯅ ꯃꯨꯜꯂꯒ ꯂꯣꯏ ꯆꯥꯕꯤꯕ ꯋꯥꯅꯤ꯫ ꯅꯪꯅ ꯌꯥꯝ ꯁꯥꯎꯔꯕꯅꯤꯅ ꯃꯇꯨꯡ ꯆꯥꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯏ꯫ ꯃꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯅꯨꯄꯤ ꯈꯔꯗꯒꯤ ꯅꯨꯄꯥ ꯑꯍꯨꯝꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯔꯛꯄ ꯄꯣꯠꯆꯩ ꯃꯨꯜꯂꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯏꯟꯊꯨꯔꯝꯃꯤ꯫ ꯀꯣꯔꯧꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯐꯨꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯃꯈꯣꯏꯅ ꯃꯨꯟꯒꯦ ꯇꯧꯔꯝꯕ ꯄꯣꯠꯆꯩꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯁꯥ ꯀꯟꯖꯅꯕ ꯆꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯉꯁꯥꯏ ꯃꯈꯩ ꯄꯥꯔꯤꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤꯕꯤ ꯍꯦꯟꯊꯣꯏꯗꯨ ꯄꯥꯔꯤꯒ ꯍꯦꯛ ꯃꯤꯠ ꯆꯥꯟꯅꯔꯨꯔꯦ꯫ ꯄꯥꯔꯤꯅ, ꯏꯆꯟ, ꯅꯈꯣꯏꯒꯤ ꯄꯣꯠꯁꯤꯡꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯃꯇꯨꯡꯗꯤ ꯅꯨꯄꯤ ꯉꯥꯛꯇ ꯆꯠꯊꯣꯛꯀꯅꯨꯀꯣ, ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ꯫ ꯍꯦꯟꯊꯣꯏꯅ, ꯍꯣꯏ, ꯏꯕꯨꯡꯈꯣꯏ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯅꯆꯜꯂꯩꯈꯣꯏ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯑꯅꯤꯕꯨ꯫ ꯅꯨꯄꯤ ꯑꯃꯅ, ꯍꯦꯟꯊꯣꯏ, ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯂꯥꯛꯇꯦꯅ ꯄꯥꯈꯠꯂꯝꯕꯅꯤ꯫ ꯍꯣꯏ, ꯆꯠꯂꯁꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯅꯨꯄꯤ ꯈꯔꯗꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯗ ꯍꯦꯟꯊꯣꯏꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯁꯝꯗ ꯐꯥꯅꯕ ꯌꯥꯝꯅ ꯐꯖꯔꯕ ꯎꯅ ꯍꯛꯂꯒ ꯁꯥꯕ ꯁꯝꯐꯥ ꯑꯃ ꯊꯑꯣꯏꯅ ꯊꯥꯗꯔꯝꯃꯤ꯫
Parisu masak matau phajabi henthoi magi marau leiba mi yengdun yenglambada pakhang thamoidu nungsi ithil phawbugum tawrami. Koraudi nupi singdu thoini yengsiludabana masaktu phajana khanghaude. Parina makhong monakta tariba samphadu khungatlaga satkhriba henthoidi yengi. Henthoisu onthoraktuna parida noklami. Korona, oi, karino, amuk yunglaga lepa leiduna. Kaino nakuda paido. Kashnati, lausalasi. Is, nasaidagi yungna lepa leraga husida salasi. Kadarage nangbo, natuga yaugrabami asigi nupisingsi maraksida. As, nangsidi, itudi yaukitri. Ai thamoi hubi amadi yaukre. Ha, karambano. Masam thadok biduro, natraga masam ten biduro, natraga masam sang biduro. Hais, masam di loina sangum tawida. Karambano nang haiduna. Yarise, nang nakhangaroi. Nungsu tarakadore. Kunung yobuda mongkrani, lau, jalasi. Satna wari saab siyabanida, media deko. Wakhal gase, yam nungay kramalida. Nungfay ka tawadana. Makhong gase, tangjira, koka ngawri. Lao he. Sumaina he, laktan singba. Mi nusinaba lerami leramoisu khangdana wakhalekta sagalemi. Tapna singna suyabani, laktana singi habanida. Mina wakhal nungairi kanda, bit tekwadi hainaruisi. Nangisu matam lakandane aina tawradi kapu kapke harkanine. Oi khodi kapsaroi, punsi supa yum pandrasu leiba ngamanu pani. Mina Rajkumar nupi thi khangdaban hainabado nangdi yam pamjaramgani. O adumai hainabaduni aina pamisi ainu khangdemi konung shiore. Ai nai ro chana wari saba yabanena yaukiba khangudrisi uredana. Nang loi sume chalo nang kada sangkro isu ngakto potharukigi. Is potha doira wakhal saga doiro nangido hana phasana khangdokho ko natradi thamoi kaijani ko leuro change isu. Kariyam nara changrisho hai shoibani aisu asagi nupidugi maramda kaisu khangbunati aduga kaigino aigi thamoisina asuk yam nushiba phoroisina mana aigi manakta samphase thadaramsina karigi mai mingdo henthoi heba natrane asai makai oi masi kauna kibudo pari henthoi thadaram samphadu yenglaga magi karomna sangkhre somdasu henthoi gi kadani henthoi nasai thengnarakpa maming phoba khangjiba parigi saktamdu ningsingjaduna nokli mamingdo taka khangjaramadi hena nungaigadawni aisu magi ming hanglakte ngasai aigi samphado khullaga aingona yenglagum yengduna takpadi masu aibu khanbadi male wakhalse nungda nungaira loiri henthoi mathanta wakhal kaya sagatsaduna noklaga lei henthoi oigi imung asi lawyam saba selyamna paiba imungni makhoida thabak sunaba mi kaya thami henthoi senanaba nupi leisabi kaya su thamlami. Henthoi gi mapaga leibak asigi ningthogasu piklingaidagi tinarakpa oirami. Makhoi anina masai sa saroba kanda matik saraba kanda thajayonjaba tawsi haiduna hainarami. Asumna hapta ani hokre. Pari magi lanmi kharaga kaithelomda thabak amagi laklami. Tana saruba haigadra henthoi amadi magi mapabungsu kaithelda pochai leitun leirami. Lanmi amana maya kitan dokpiyo ningthogi senapati pari lai khasitan dokpiyo maya leisabi amana ita yenguni senapati se masak yam phaji haibani minangbo Rajkumar gasu yam luna tine na haibani as masak sidia ngawri daidi leisabi amana mohaire ita pitring chongdasu adum yengo mayam sina nakan handoknaraga satpambiri se nangsupiyo Moigi lanmi gi sagol sinane kaukthlam sani nang aisu tapna handare side sum senapati gi masakse yengning mandana mayamdagi tapthau bai wani kaino hentoina babu ningthogi senapati sina kaigino kaithilgi miyam marakshi laisina bema senapati se yam toina di laktabani marakta sumai laisina ne thangnaba leiba Ekhoi leibakane leibak sigi tainabada lan tawdanaba wari sab chalibani thangnaba leibakta yengo magi lan misingi marakta pot yomduna puribase asina thangnaba leibakta
ꯈꯨꯗꯣꯜ ꯇꯧꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯣ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤꯁꯦ ꯌꯥꯝꯅ ꯐꯩꯀꯣ, ꯃꯤꯌꯥꯝꯁꯤꯅ ꯃꯁꯛꯁꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯕꯦꯝꯃ ꯆꯠꯅꯕ ꯇꯧꯁꯤ, ꯉꯁꯤ ꯍꯌꯦꯡꯗꯤ ꯏꯄꯥ ꯏꯆꯥꯁꯨ ꯀꯣꯅꯨꯡꯗ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯀꯨꯏꯔꯦ ꯏꯇꯥꯎꯗꯨ ꯎꯗꯕ꯫ ꯃꯥꯏ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ꯫ ꯏꯅꯤꯡꯊꯧꯒ ꯅꯈꯣꯏꯅꯤ ꯁꯥꯟꯅꯒꯗꯣꯏ ꯋꯥꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ꯫ ꯔꯥꯖꯀꯨꯃꯥꯔꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕ ꯂꯩꯔꯝꯒꯅꯤ, ꯑꯩꯒꯤꯁꯨ ꯑꯃ ꯂꯩꯖꯩ꯫ ꯀꯔꯝ ꯀꯥꯟꯗ ꯂꯩꯔꯤꯕ? ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯈꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯑꯃꯠꯇꯁꯨ ꯌꯥꯗꯕ ꯅꯪꯅ꯫ ꯍꯩ ꯂꯩꯌꯦꯟ ꯍꯥꯏꯖꯤꯜꯂꯅꯨꯀꯣ, ꯏꯇꯥꯎ ꯏꯕꯥꯏꯅꯤꯒꯤ ꯄꯣꯠꯁꯛ ꯀꯥꯏꯍꯟꯒꯅꯨ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯂꯩꯇ꯭ꯔꯁꯨ ꯂꯩꯔꯛꯀꯗꯧꯔꯦ, ꯑꯩꯗꯤ ꯍꯥꯏꯖꯩꯁꯤꯅꯤꯀꯣ ꯄꯥꯕꯨꯡ, ꯇꯥꯗ꯭ꯔꯤꯁꯤ ꯌꯦꯡꯉꯨ, ꯑꯩꯅ ꯁꯤ ꯇꯥꯎ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡ꯫ ꯍꯦꯟꯊꯣꯏꯗꯨ ꯃꯥꯡ ꯊꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯄꯥꯕꯨ ꯇꯥꯟꯅ ꯇꯥꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯍꯥꯏꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯃꯄꯥꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯏ꯫ ꯍꯦꯟꯊꯣꯏꯗꯨ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯗꯨꯃꯛ ꯂꯩ꯫ ꯃꯄꯥꯅ, ꯕꯦꯝꯃ, ꯏꯄꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯔꯣꯏꯅꯦ꯫ ꯏꯁꯥꯅ ꯔꯥꯖꯀꯨꯃꯥꯔꯗꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯏꯄꯥꯅꯁꯨ ꯅꯝꯗꯅ ꯊꯥꯖꯔꯣꯏꯅꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯉꯔꯥꯡꯗꯒꯤ ꯆꯔꯥꯒ ꯍꯦꯟꯗꯅ ꯇꯧꯔꯤꯁꯦ꯫ ꯅꯪꯅ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯀꯅꯥꯅꯣ? ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯀꯅꯥꯒꯤ ꯏꯃꯨꯡꯅꯣ? ꯑꯁ ꯈꯪꯗꯦ ꯑꯝꯇ, ꯀꯅꯥꯒꯤ ꯏꯃꯨꯡꯅꯣ, ꯃꯃꯤꯡ ꯀꯩ ꯀꯧꯏ? ꯁꯤꯒꯤ ꯋꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯕꯅꯤ ꯄꯥꯕꯨꯡꯒꯤꯗꯤ꯫ ꯐꯅ ꯂꯥꯏꯔꯕ ꯑꯣꯏꯒꯦꯔꯥ, ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯑꯣꯏꯒꯦꯔꯥ, ꯑꯩꯅ ꯄꯥꯝꯖꯔꯗꯤ ꯅꯨꯡꯁꯤꯔꯗꯤ ꯑꯗꯨꯝ ꯂꯩꯅꯤ꯫ ꯄꯥꯕꯨꯡꯁꯨ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ, ꯅꯠꯇ꯭ꯔꯗꯤ ꯑꯌꯨꯝ ꯑꯝꯇ ꯄꯥꯜꯂꯣꯏꯗꯧꯅꯤ꯫ ꯃꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ, ꯋꯥ ꯉꯥꯡꯅꯕ ꯌꯥꯕ ꯏꯆꯥ ꯅꯠꯇꯦ꯫ ꯍꯣꯏ ꯅꯪꯅ ꯆꯨꯝꯃꯤ ꯈꯟꯕꯗꯣ ꯑꯗꯨ ꯂꯣꯏ ꯇꯧꯔꯣ, ꯏꯄꯥ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏꯀꯣ, ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯦꯟꯊꯣꯏꯗꯨ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯐꯦꯠꯀ ꯅꯣꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯁꯨ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯊꯣꯡꯉꯥꯛꯄ ꯅꯨꯄꯥꯗꯨꯅꯁꯨ ꯅꯤꯡꯊꯧꯒꯤ ꯃꯔꯨꯞꯅꯤ ꯈꯪꯂꯗꯨꯅ ꯊꯣꯡꯗ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯍꯜꯂꯛꯏ꯫ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯗꯨꯅ ꯅꯤꯡꯊꯧꯁꯨ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯥꯎ ꯂꯥꯛꯂꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯊꯣꯛꯂꯛꯏ꯫ ꯍꯦꯟꯊꯣꯏꯒ ꯃꯄꯥꯒ ꯄꯨꯟꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯍꯦꯟꯊꯣꯏꯒꯤ ꯃꯄꯥꯒꯗꯨ ꯍꯔꯥꯎꯅ ꯀꯣꯟꯅꯔꯒ ꯅꯣꯛꯏ꯫ ꯅꯤꯡꯊꯧꯅ, ꯏꯇꯥꯎꯗꯤ ꯄꯣꯛꯀ ꯌꯥꯝ ꯍꯧꯔꯝꯂꯦꯗꯅ, ꯁꯦꯜꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯍꯅꯨꯁꯟꯕ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯍꯦꯔꯦ ꯏꯇꯥꯎ, ꯁꯛꯇ ꯍꯅꯨꯔꯁꯨ ꯋꯥꯈꯜꯗꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯗ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯋꯥ ꯉꯥꯡꯕ ꯍꯩꯔꯝꯃꯦꯅꯦ ꯏꯆꯥ ꯅꯨꯄꯤꯔ ꯃꯥꯅ? ꯍꯣꯏ ꯃꯥꯅꯦ ꯅꯤꯡꯊꯧ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯂꯁꯤ, ꯏꯆꯥ ꯅꯨꯄꯥꯁꯨ ꯂꯩꯕꯅꯤ, ꯅꯈꯣꯏ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯧ꯫ ꯍꯩ ꯀꯅꯥ ꯂꯩ? ꯏꯇꯥꯎꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯒꯤ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯣ, ꯏꯇꯥꯎ ꯏꯕꯥꯅꯤꯗꯤ ꯁꯣꯝꯗ ꯆꯠꯂꯁꯤꯗꯣ, ꯋꯥꯔꯤꯒ ꯌꯥꯝ ꯁꯥꯟꯅꯗꯧ ꯂꯩꯔꯤꯀꯣ꯫ ꯆꯠꯂꯁꯤ꯫ ꯅꯤꯡꯊꯧꯒ ꯃꯄꯥꯒꯗꯨ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯍꯦꯟꯊꯣꯏꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯅꯨꯄꯤꯁꯤꯡꯗꯨ ꯊꯣꯛꯈ꯭ꯔꯕꯗ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ꯫ ꯀꯣꯅꯨꯡꯒꯤ ꯐꯖꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯍꯔꯥꯎꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ? ꯑꯁ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯊꯦꯡꯅꯗꯣꯏꯅꯣ? ꯃꯥ ꯊꯦꯡꯅꯕ ꯉꯥꯏꯕꯗ ꯑꯩꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯍꯦꯟꯊꯣꯏ, ꯏꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯔꯥꯖꯀꯨꯃꯥꯔꯗꯤ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯣꯏ ꯑꯩ ꯊꯣꯛꯂꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯁꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯃꯥꯡ ꯊꯥꯅ ꯆꯠꯂꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯁꯣꯝꯗ ꯂꯩꯀꯣꯜꯗꯅꯤ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯗꯨ ꯌꯥꯝ ꯇꯟꯅ ꯐꯝꯂꯒ ꯂꯩ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅꯕ ꯀꯗꯥꯏꯗ ꯅꯨꯄꯤꯅꯣ ꯈꯪꯗꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯧꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯦꯃꯤ꯫ ꯄꯥꯔꯤꯅ ꯋꯥꯔꯤ ꯁꯥꯕ ꯆꯠꯈ꯭ꯔꯤꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦ꯫ ꯃꯗꯨꯏ ꯃꯤꯗꯣ ꯂꯝꯕꯤꯗ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯒꯅꯦ ꯉꯥꯎꯗꯅ ꯂꯥꯡꯗꯅ ꯁꯣꯏ ꯂꯩꯔꯝꯃꯅꯤ, ꯑꯩꯅ ꯈꯪꯉꯕꯅꯦꯕ꯫ ꯀꯣꯔꯧꯗꯨ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯂꯩꯀꯣꯜꯒꯤ ꯂꯝꯕꯤꯗꯨꯗ ꯏꯉꯥꯎ ꯉꯥꯎꯅ ꯂꯥꯛꯂꯤꯕ ꯍꯦꯟꯊꯣꯏꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯀꯣꯔꯧ ꯃꯃꯤꯠ ꯀꯨꯀꯅꯤ ꯐꯥꯎ ꯀꯥꯎꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯒꯤ ꯐꯖꯔꯝꯕ ꯁꯛꯇꯨꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯄꯥꯔꯤꯒꯤ ꯃꯊꯥ ꯁꯥꯔꯝꯕꯗꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯍꯦꯟꯊꯣꯏꯕꯨ ꯔꯥꯖꯀꯨꯃꯥꯔ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏ ꯇꯧꯐꯝ ꯈꯪꯂꯝꯗꯦ, ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ꯫ ꯀꯣꯔꯧ ꯍꯦꯟꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩ꯫ ꯁꯣꯝꯂꯣ, ꯄꯥꯕꯨꯡꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯔꯛꯏꯁꯦ? ꯍꯣꯏ꯫ ꯃꯤꯡꯗꯤ? ꯍꯦꯟꯊꯣꯏ ꯀꯧꯏ꯫ ꯑꯩꯒꯤꯅ ꯀꯣꯔꯧ꯫ ꯆꯥꯁꯤ ꯊꯛꯑꯣ, ꯀꯩꯁꯨ ꯀꯣꯏꯒꯅꯨ, ꯑꯩꯗꯤ ꯌꯥꯝ ꯀꯣꯏꯒꯟꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ, ꯑꯗꯨꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯁꯤ꯫
ꯔꯥꯖꯀꯨꯃꯥꯔꯅ ꯁꯥꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯍꯦꯛꯇ ꯁꯥꯔꯣ, ꯑꯩꯁꯨ ꯑꯗꯨꯝ ꯈꯨꯝꯖꯔꯛꯀꯦ꯫ ꯍꯣꯏ ꯁꯥꯒꯦ, ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯗꯤ ꯀꯧꯔꯛꯀꯅꯨ, ꯃꯤꯡ ꯑꯣꯏꯅ ꯀꯧꯔꯛꯑꯣ꯫ ꯅꯈꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯦꯅ ꯍꯥꯏꯅ ꯇꯥꯏ, ꯑꯗꯨꯅ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯁꯤ꯫ ꯍꯣꯏ ꯌꯥꯏꯌꯦ꯫ ꯍꯦꯟꯊꯣꯏꯒꯤ ꯍꯥꯟꯅ ꯈꯪꯅꯖꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦꯗ, ꯂꯩꯔꯁꯨ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯔꯣꯏ꯫ ꯀꯔꯤ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯍꯥꯏꯗꯦ, ꯌꯥꯝ ꯐꯩ ꯈꯪꯅꯕ ꯂꯩꯇ꯭ꯔꯤꯗꯣ꯫ ꯑꯁ ꯆꯣꯞꯄꯝꯅꯤꯗ꯫ ꯍꯦꯟꯊꯣꯏꯗꯨ ꯏꯀꯣꯏ ꯀꯣꯏꯖꯩ꯫ ꯀꯣꯔꯧꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅꯁꯨ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯃꯄꯥꯒ ꯀꯣꯅꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯗꯤ ꯆꯠꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯗꯨꯝ ꯂꯩꯊꯕ ꯇꯥꯔꯝꯃꯤ꯫ ꯀꯣꯔꯧꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯇꯤꯒꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯕꯅ ꯍꯦꯟꯊꯣꯏꯁꯨ ꯏꯀꯣꯏ ꯀꯣꯏꯔꯝꯕꯗꯨ ꯀꯣꯏꯗ꯭ꯔꯤ꯫ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯀꯣꯔꯧ ꯑꯃꯗꯤ ꯍꯦꯟꯊꯣꯏ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯣꯔꯧꯒꯤꯗꯤ ꯍꯥꯟꯅ ꯈꯪꯅꯖꯕ ꯅꯨꯄꯤꯒ ꯂꯩꯇꯕ꯭ꯔꯣ? ꯂꯩꯇꯦꯗ, ꯄꯥꯔꯤꯒ ꯄꯨꯜꯂꯤꯉꯩꯗ ꯑꯩ ꯅꯨꯄꯤ ꯅꯍꯥꯒ ꯌꯦꯡꯕ ꯁꯪꯗꯦ꯫ ꯄꯥꯔꯤꯅ ꯇꯣꯏꯅ ꯄꯜꯂꯤꯁꯤꯅ ꯀꯅꯥꯅꯣ? ꯑꯩꯒꯤ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯅꯤ꯫ ꯁꯦꯅꯥꯄꯇꯤꯗꯣ, ꯑꯗꯨꯗꯣ ꯄꯥꯔꯤ ꯀꯧꯕꯅꯤ꯫ ꯃꯁꯛ ꯇꯥꯛꯀꯦꯕꯨ ꯃꯥꯗꯣ ꯂꯩꯕꯥꯛ ꯇꯥꯏꯅꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯠꯈꯤꯕꯅꯤ꯫ ꯍꯜꯂꯛꯑꯃꯅꯤ ꯍꯧꯖꯤꯛꯄꯨꯗꯤ, ꯂꯝꯕꯤꯗꯨ ꯁꯥꯡꯕꯅꯤꯅ ꯅꯨꯃꯤꯠ ꯈꯔ ꯆꯪꯕꯩꯅꯤ꯫ ꯑꯣ, ꯁꯦꯅꯥꯄꯇꯤꯗ ꯑꯣꯏꯔꯦ꯫ ꯃꯥꯅ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯀꯩꯊꯦꯜꯗ ꯂꯩꯔꯤꯉꯩ ꯑꯩꯁꯨ ꯎꯍꯧꯏ, ꯑꯗꯣ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯃꯁꯛꯇꯤ ꯐꯖꯅ ꯎꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯌꯥꯝꯅ ꯌꯥꯝ ꯉꯧꯅꯕꯅꯤ, ꯑꯗꯣ ꯃꯥꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯑꯃꯗꯤ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯛ ꯇꯥꯎꯒ ꯌꯥꯗꯦ, ꯅꯣꯡꯃ ꯇꯥꯛꯀꯦ ꯍꯥꯏꯔꯝꯂꯒꯅꯦ ꯃꯥꯅ ꯆꯠꯈ꯭ꯔꯤꯗꯣ꯫ ꯀꯣꯔꯧꯅ ꯃꯈꯨꯠ ꯎ ꯃꯁꯥꯋꯣ ꯇꯧꯗꯅ ꯄꯥꯔꯤꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯀꯣꯔꯧꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯅꯔꯛꯂꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯔꯧ ꯊꯣꯡꯅꯥꯎꯗ ꯃꯉꯛꯇꯨ ꯂꯤꯊꯣꯛꯂꯒ ꯅꯨꯡꯇꯤꯒꯤ ꯄꯥꯔꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯂꯒ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯄꯥꯔꯤꯁꯨ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯁꯒꯣꯜꯁꯤꯡꯗꯨ ꯄꯨꯁꯤꯜꯂꯝꯂꯒ ꯂꯥꯛꯄꯅꯤ꯫ ꯀꯣꯔꯧꯅ ꯆꯦꯜꯂꯛꯇꯨꯅ ꯄꯥꯔꯤꯗ ꯐꯟ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯄꯥꯔꯤꯅ ꯑꯁ ꯋꯥꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯆꯣꯡꯈꯠꯂꯛꯏ, ꯑꯝꯇ ꯀꯨꯝꯗꯧꯁꯦ, ꯍꯟꯗꯣꯛꯑꯝꯃꯤ, ꯍꯨꯃꯥꯡ ꯉꯥꯛꯇꯅꯤ ꯏꯁꯥꯁꯤ꯫ ꯆꯠꯂꯣ ꯏꯔꯨ ꯂꯨꯔꯨꯔꯣ, ꯑꯩ ꯅꯪꯒꯤ ꯀꯥꯗ ꯆꯥꯅꯕ ꯄꯨꯁꯤꯟꯕꯤꯔꯒꯦ꯫ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯗꯧ ꯌꯥꯝ ꯂꯩꯀꯣ꯫ ꯑꯩ ꯅꯪꯒꯤ ꯆꯥꯅꯕ ꯍꯥꯏꯔꯨꯒꯦ꯫ ꯅꯪꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡꯗꯣ ꯑꯁꯥꯕ ꯑꯣꯏꯅ ꯊꯝꯃꯝꯃꯒꯦꯀꯣ꯫ ꯆꯠꯂꯣ ꯐꯤꯔꯣꯜꯗꯣ ꯍꯣꯡꯉꯨꯔꯣ, ꯑꯩ ꯆꯠꯂꯦ꯫ ꯀꯔꯤꯅꯣ ꯁꯤꯅ ꯅꯨꯄꯤꯗꯧꯅ ꯏꯔꯥꯡ ꯂꯥꯡꯉꯤꯁꯤꯕꯣ? ꯑꯁ ꯋꯥꯕꯅ ꯁꯤꯔꯦ, ꯏꯔꯨ ꯂꯨꯔꯨꯅꯕ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯄꯥꯔꯤꯗꯨ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯀꯣꯔꯧꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯃꯤ ꯃꯌꯥꯝꯗꯨꯒ ꯏꯔꯥꯡ ꯂꯥꯡꯂꯒ ꯆꯥꯅꯕ ꯁꯦꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯂꯒ ꯂꯩ꯫ ꯀꯣꯔꯧꯅ ꯃꯈꯨꯠꯇ ꯆꯥꯅꯕ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯒ ꯄꯥꯔꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯁ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯏꯆꯦ ꯂꯣꯏ ꯍꯩꯗꯣꯛꯄ ꯇꯥꯔꯤꯃꯤ, ꯁꯤ ꯊꯝꯃꯨꯁꯦ꯫ ꯀꯩꯅꯣ ꯅꯪ ꯄꯨꯔꯛꯏꯁꯤꯕꯣ? ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯎꯁꯦ, ꯑꯩ ꯋꯥꯔꯤ ꯑꯃ ꯇꯝꯕꯤꯒꯦ, ꯑꯃꯨꯛ ꯌꯦꯡ ꯂꯩꯔꯦ, ꯆꯥꯎ꯫ ꯑꯩ ꯇꯝ ꯋꯥꯔꯤ ꯂꯤꯔꯛꯀꯦ꯫ ꯅꯪ ꯋꯥꯔꯤ ꯈꯨꯜꯂꯤꯁꯦ ꯐꯨꯜꯂ ꯁꯤꯗꯧ ꯃꯥꯜꯂꯦꯕꯣ꯫ ꯀꯩꯅꯣ ꯂꯤꯔꯣ, ꯀꯩ ꯋꯥꯔꯤꯅꯣ? ꯄꯥꯕꯨꯡꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯃ ꯂꯩ ꯃꯥꯜꯂꯦ꯫ ꯃꯥꯏ ꯃꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯂꯩꯔꯛꯄ ꯈꯔ ꯀꯨꯏꯔꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯕ? ꯃꯣꯏꯅ ꯃꯆꯥ ꯏꯆꯥ ꯄꯤꯅꯁꯦꯅꯁꯨ ꯍꯥꯏꯈꯤ ꯃꯥꯜꯂꯦ꯫ ꯑꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯅꯨꯄꯤꯗꯨ ꯎꯗ꯭ꯔꯤꯉꯩꯗꯗꯤ ꯄꯥꯝꯂꯝꯗꯦꯕꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯝꯕꯗꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯇꯧꯔꯤꯁꯦ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗꯗꯅ ꯅꯍꯥꯟꯗꯒꯤ ꯅꯪꯂꯛꯄ ꯉꯥꯏꯔꯤꯅꯤ꯫ ꯅꯨꯄꯤ ꯃꯁꯥꯅꯗꯤ ꯌꯥꯔꯕꯣ, ꯅꯠꯇ꯭ꯔꯒ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕꯣ? ꯑꯁ ꯀꯥꯏꯗꯩꯅꯣ, ꯑꯩ ꯑꯗꯨꯏ ꯃꯔꯝꯗ ꯀꯩꯁꯨ ꯍꯧꯗꯣꯛꯇ꯭ꯔꯤ꯫ ꯃꯥꯅ ꯑꯩ ꯄꯥꯝꯂꯝꯒꯗ꯭ꯔꯥ ꯄꯥꯝꯂꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ, ꯑꯗꯣ ꯑꯩꯅꯗꯤ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯤ꯫ ꯅꯨꯡꯁꯤꯔꯗꯤ ꯀꯣꯛ ꯐꯣꯡꯗꯣꯛ ꯀꯩꯅꯣ, ꯍꯌꯦꯡ ꯅꯅꯥꯛꯇꯒꯤ ꯂꯥꯛꯈ꯭ꯔꯀꯥꯟꯗ ꯆꯥꯒ ꯂꯩꯍꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯐꯣꯡꯗꯣꯛꯍꯧꯔꯣ꯫ ꯑꯗꯨꯅ ꯐꯗꯧ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯍꯌꯦꯡꯇ ꯍꯥꯏꯔꯒꯦ, ꯑꯩ ꯏꯀꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨ ꯄꯥꯔꯤ, ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ꯫ ꯏꯊꯟꯇ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦ꯫ ꯄꯥꯡꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯏꯕꯣ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯂꯩꯀꯣꯜꯗ ꯂꯩꯔꯝꯃꯣ, ꯑꯩ ꯃꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯒꯦ꯫ ꯑꯗꯨꯗꯤ ꯍꯦꯛꯇ ꯑꯩꯁꯨ ꯍꯥꯏꯔꯒꯦ꯫ ꯅꯪꯅꯁꯨ ꯈꯔ ꯋꯥ ꯄꯥꯡꯂꯣꯕ ꯀꯣ꯫ ꯐꯔꯦ ꯄꯣꯊꯥꯍꯧꯔꯣ, ꯑꯩꯁꯨ ꯆꯠꯂꯦ꯫ ꯋꯥꯈꯜꯒꯁꯦ ꯑꯔꯣꯏꯕꯤꯅꯤ ꯃꯥ ꯅꯨꯡꯉꯥꯏꯔꯤꯁꯦ꯫ ꯑꯩꯅꯒ ꯋꯥꯅ ꯆꯠꯂꯨꯔꯤꯁꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯦ ꯀꯥꯏꯅ ꯀꯩꯝ ꯍꯪꯕꯤꯕ ꯅꯠꯇꯦꯕ꯫ ꯑꯗꯨꯕꯨꯗꯤ ꯅꯨꯡꯁꯤꯕ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯩ ꯇꯧꯔꯤꯅꯤ꯫ ꯄꯥꯔꯤꯗꯨ
ꯍꯦꯟꯊꯣꯏꯅ ꯊꯥꯗꯔꯝꯕ ꯁꯝꯐꯥꯗꯨ ꯂꯧꯊꯣꯔꯛꯂꯒ ꯅꯣꯛꯇꯨꯅ ꯌꯦꯡꯖꯩ꯫ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯈꯤꯕꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯕꯨ ꯑꯩ ꯉꯥꯏꯔꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯕ꯭ꯔꯣ? ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯗꯦꯗ꯫ ꯀꯣꯔꯧꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯈꯤꯒꯦ, ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯀꯦ꯫ ꯃꯇꯝꯗꯨ ꯐꯥꯎ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯍꯦꯟꯊꯣꯏ꯫ ꯁꯝꯐꯥꯗꯨ ꯀꯣꯜꯂꯒ ꯄꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯗꯨꯅ ꯄꯥꯔꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ꯫ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯀꯣꯔꯧꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯂꯩꯀꯣꯜꯗ ꯂꯥꯛꯏ꯫ ꯏꯁ, ꯑꯩꯅ ꯍꯥꯟꯅ ꯉꯥꯏꯍꯟꯕꯤꯒꯦ ꯇꯧꯏ, ꯃꯗꯨꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯗꯣꯏꯅꯤ ꯀꯥꯏꯅ ꯃꯀꯦ ꯁꯦꯝꯂꯒ ꯂꯩꯔꯝꯗꯣꯏꯅꯤꯅꯦ꯫ ꯑꯩꯅ ꯃꯤꯔꯦꯝ ꯑꯣꯏꯔꯕꯅꯤꯅ ꯉꯥꯏꯕ ꯇꯥꯕꯅꯤꯅꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯔꯧꯒ ꯍꯦꯟꯊꯣꯏꯒꯁꯨ ꯂꯩꯀꯣꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯕ ꯑꯩꯒꯤ ꯃꯔꯨꯞ ꯄꯥꯔꯤꯗꯣ ꯉꯔꯥꯡ ꯂꯥꯛꯏ, ꯑꯗꯨꯒꯤ ꯅꯪꯉꯣꯟꯗ ꯁꯛ ꯇꯥꯛꯀꯦꯅ ꯑꯩꯅ ꯃꯥꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯤꯅꯤ꯫ ꯑꯩꯁꯨ ꯃꯥꯕꯨ ꯁꯛ ꯈꯪꯅꯤꯡꯂꯒ ꯂꯩꯔꯝꯃꯤꯅꯤ, ꯑꯗꯣ ꯅꯪꯅ ꯋꯥ ꯑꯃ ꯍꯥꯏꯅꯤ ꯍꯥꯏꯗꯨꯅ ꯀꯩ ꯋꯥꯅꯣ? ꯋꯥꯗꯣ ꯍꯣꯔꯦꯟ ꯄꯥꯔꯤꯒꯤ ꯃꯅꯥꯛ ꯌꯧꯔꯀꯥꯟꯗ ꯑꯩ ꯍꯥꯏꯔꯒꯦ꯫ ꯑꯗꯨ ꯄꯥꯔꯤꯗꯤ ꯑꯥꯗ ꯌꯥꯝ ꯂꯦꯝꯕ ꯁꯥꯔꯒ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯂꯦꯞꯄ ꯂꯩꯔꯦ, ꯂꯥꯛꯑꯣ꯫ ꯄꯥꯔꯤ! ꯄꯥꯔꯤꯗꯨ ꯀꯣꯔꯧꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯣꯛꯂꯒ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯣꯔꯧꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯍꯨꯈꯤꯕꯤ ꯍꯦꯟꯊꯣꯏꯗꯨ ꯎꯕꯗ ꯅꯣꯛꯄ ꯍꯟꯖꯤꯜꯂꯤ꯫ ꯍꯦꯟꯊꯣꯏꯗꯤ ꯄꯥꯔꯤꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯐꯥꯎꯖꯩ꯫ ꯃꯣꯏ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯀꯣꯔꯧꯒ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯄꯥꯔꯤ, ꯇꯨ ꯃꯥꯅ ꯑꯩꯅ ꯍꯥꯏꯕꯗꯣ, ꯍꯦꯟꯊꯣꯏ, ꯑꯩꯒꯤ ꯃꯔꯨꯞ ꯄꯥꯔꯤ ꯍꯥꯏꯕꯗꯣ ꯁꯛ ꯈꯪꯅꯧ꯫ ꯗꯥ ꯄꯥꯔꯤ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯍꯣꯏ ꯌꯥꯏ꯫ ꯀꯣꯔꯧꯅ, ꯀꯩꯗꯧꯔꯒꯦ ꯄꯥꯔꯤ, ꯅꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯀꯩꯁꯨꯝ ꯇꯧꯗꯦꯗ, ꯉꯔꯥꯡꯁꯦ ꯈꯔ ꯇꯨꯝꯈ꯭ꯔꯦ, ꯑꯗꯨꯒꯤ ꯀꯣꯛꯁꯦ ꯈꯤꯇꯪ ꯉꯥꯎꯕ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯣ ꯅꯪꯅ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯕ ꯅꯨꯄꯤꯗꯨꯔꯣ ꯃꯥꯁꯦ? ꯍꯣꯏ ꯃꯥꯅꯤ, ꯃꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯑꯗꯣ ꯑꯩꯒꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯣ꯫ ꯀꯣꯔꯧ, ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯅꯨ, ꯑꯩ ꯍꯛꯆꯥꯡꯁꯦꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯩ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗꯕꯨ ꯑꯩꯅ ꯀꯃꯥꯏ ꯌꯥꯎ ꯍꯥꯏꯅꯣ? ꯁꯦ, ꯅꯨꯄꯥ ꯊꯣꯛꯅ ꯐꯣꯡꯗꯣꯛꯎꯔꯣ꯫ ꯃꯤ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯗꯈꯩ ꯅꯥꯀꯟꯗ ꯂꯦꯞꯄ ꯂꯩꯔꯤꯁꯦ, ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯨꯔꯃꯤ ꯅꯪꯕꯨ, ꯋꯥꯔꯤ ꯁꯥꯖꯜꯂꯨꯔꯣ꯫ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ, ꯁꯥꯎꯔꯣꯀꯣ꯫ ꯑꯥꯏ, ꯍꯦꯛꯇꯒ ꯆꯠꯈꯤꯅꯦ, ꯃꯑꯣꯡ ꯑꯃꯅꯤ, ꯉꯔꯥꯡꯅ ꯐꯖꯅ ꯍꯥꯏꯅꯔꯒ꯫ ꯍꯦꯟꯊꯣꯏ, ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕꯣ ꯅꯈꯣꯏ ꯑꯅꯤ? ꯀꯩꯒꯤꯅꯣ ꯗꯥ ꯄꯥꯔꯤꯁꯤꯅ ꯆꯠꯈ꯭ꯔꯤꯁꯤꯅ? ꯃꯥꯗꯣ ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ… ꯀꯣꯔꯧ, ꯑꯩ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯍꯧꯏ, ꯀꯥꯎꯋꯦ꯫ ꯉꯁꯤꯗꯤ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦꯀꯣ, ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯅꯨ꯫ ꯑꯥꯏ, ꯆꯦꯟꯈ꯭ꯔꯦꯅ ꯁꯤꯁꯨ ꯑꯃꯨꯛ꯫ ꯁꯤꯗꯅꯤ ꯑꯩꯅ ꯄꯥꯔꯤ ꯌꯥꯎꯗ꯭ꯔꯗꯤ ꯉꯝꯃꯣꯏꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯇꯥꯡꯗꯤ ꯆꯥꯗꯦ ꯄꯥꯔꯤꯕꯨ ꯅꯪꯁꯨ꯫ ꯏꯊꯟꯇ ꯐꯝꯃ ꯂꯩꯊꯣꯛꯀꯦ, ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ꯫ ꯍꯦꯟꯊꯣꯏꯗꯨ ꯄꯥꯔꯤꯒꯤ ꯇꯨꯡꯗ ꯆꯦꯜꯂꯒ ꯇꯥꯟꯅꯔꯛꯏ, ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯤꯗꯤ? ꯀꯩ ꯋꯥ ꯍꯥꯏꯌꯨ ꯍꯥꯏꯅꯣ? ꯈꯪꯁꯤꯟꯅꯗꯕ ꯇꯧꯒꯅꯨ꯫ ꯑꯩꯅ ꯑꯍꯥꯟꯕ ꯎꯖꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯁꯦ ꯗꯥ ꯄꯥꯔꯤꯗꯁꯨ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏ ꯃꯇꯝꯁꯦ ꯗꯥ ꯄꯥꯔꯤꯕꯨ ꯑꯃꯨꯛꯀ ꯊꯦꯡꯅꯖꯕ ꯍꯥꯏꯅ ꯈꯟꯖꯔꯛꯄꯅꯤ, ꯑꯗꯨꯒ ꯉꯁꯤ ꯊꯦꯡꯅꯔꯕ ꯀꯥꯟꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯦꯟꯊꯣꯏ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯁꯦ ꯍꯟꯗꯣꯛꯑꯣ, ꯃꯤ ꯅꯨꯈ꯭ꯔꯒ ꯀꯩꯅꯣꯝ ꯈꯟꯅꯈ꯭ꯔꯅꯤ꯫ ꯍꯟꯗꯣꯛꯑꯦ꯫ ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯀꯣ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯒ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯁꯤꯗꯤ ꯅꯪꯕꯨ ꯋꯥꯔꯧꯏ꯫ ꯍꯦꯟꯊꯣꯏ, ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯕꯨ ꯑꯃꯨꯛꯇꯪꯒ ꯊꯦꯡꯅꯔꯕꯗꯤ ꯈꯟꯗꯨꯅ ꯑꯩ ꯂꯩꯖꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯁꯥꯎꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯕꯒꯤꯅꯤ꯫ ꯏꯊꯟꯇ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯅꯆꯤꯟꯅ ꯊꯣꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ, ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅ ꯆꯩꯔꯣ꯫ ꯅꯪꯅ ꯆꯩꯔꯛꯄ ꯋꯥꯍꯩꯗꯨꯅ ꯑꯩ ꯄꯦꯟꯖꯔꯒꯦ꯫ ꯍꯦꯟꯊꯣꯏꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯛꯏ꯫ ꯄꯥꯔꯤ ꯃꯆꯤꯟꯗꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯍꯨꯈꯤꯕ ꯍꯦꯟꯊꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯣꯔꯧꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯍꯦꯟꯊꯣꯏꯒꯤ ꯇꯥꯔꯛꯂꯤ ꯄꯤꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯍꯦꯟꯊꯣꯏ, ꯄꯥꯔꯤꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯀꯨꯏꯅ ꯁꯥꯡꯅ ꯄꯥꯔꯤꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯊꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯄꯥꯔꯤ,
ꯊꯥꯡꯒꯠꯂꯕ ꯃꯈꯨꯠꯇꯨ ꯆꯦꯅ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯤ ꯂꯩꯊꯣꯛꯂꯒ ꯆꯦꯟꯈ꯭ꯔꯤꯕꯤ ꯍꯦꯟꯊꯣꯏꯕꯨ ꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯖꯍꯧꯏ ꯍꯦꯟꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯒ ꯄꯦꯟꯅ ꯀꯞꯆꯩ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯊꯣꯡꯗꯨ ꯇꯞꯅ ꯂꯣꯟꯁꯤꯜꯂꯒ ꯉꯁꯥꯏ ꯃꯈꯩ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯄ ꯄꯤꯗꯨ ꯑꯊꯤꯡꯕ ꯂꯩꯇꯅ ꯁꯤꯡꯊꯔꯛꯏ ꯍꯦꯟꯊꯣꯏ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯔꯤꯒꯤꯅꯣ ꯅꯍꯥꯟꯈꯩ ꯅꯨꯡꯁꯤꯕ ꯆꯥꯡꯗꯒꯤ ꯍꯧꯖꯤꯛꯅ ꯈꯪꯉꯤ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯔꯤꯕ ꯃꯤꯒꯤ ꯑꯣꯏꯈꯤꯒꯗꯧꯔꯕ ꯅꯪꯁꯦ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏꯁꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯗꯨ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯥꯏꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯥꯏ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯈꯪꯂꯝꯂꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯁꯥꯕꯅ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯔꯒꯦ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯍꯦꯟꯊꯣꯏ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯗꯨ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯈꯣꯟ ꯊꯣꯛꯅ ꯊꯃꯣꯏ ꯆꯥꯛꯅ ꯀꯞꯆꯩ ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯍꯦꯟꯊꯣꯏꯁꯨ ꯀꯣꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧꯅ ꯆꯠꯄꯒꯤ ꯑꯌꯥꯕ ꯄꯤꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯂꯩꯊꯈꯤꯕ ꯇꯥꯔꯝꯃꯤ ꯍꯦꯟꯊꯣꯏ ꯄꯥꯔꯤ ꯎꯗꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯒꯤ ꯂꯝꯕꯤꯗ ꯀꯣꯔꯧꯒ ꯍꯦꯟꯊꯣꯏꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ ꯀꯣꯔꯧꯅ ꯍꯦꯟꯊꯣꯏ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯀꯩ ꯋꯥꯅꯣ ꯍꯥꯏꯗ꯭ꯔꯤꯀꯥꯟꯗ ꯌꯥꯒꯗ꯭ꯔꯥ ꯍꯥꯟꯅ ꯍꯪꯉꯤꯁꯤꯕꯣ ꯌꯥꯅꯤ ꯍꯥꯟꯅ ꯍꯥꯏꯌꯣ ꯑꯗꯨꯒ ꯍꯥꯏꯒꯦ ꯑꯗꯣ ꯅꯪꯅ ꯌꯥꯔꯣꯏ ꯈꯜꯂꯁꯨ ꯌꯥꯗꯕꯗꯤ ꯌꯥꯔꯣꯏ ꯅꯪꯁꯤꯗꯤ ꯍꯣꯏ ꯑꯩ ꯌꯥꯔꯒꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯅꯈꯣꯏ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯈ꯭ꯔꯒꯦ ꯀꯩꯒꯤ ꯍꯥꯏꯗꯣꯏꯕ ꯍꯦꯟꯊꯣꯏ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯍꯥꯟꯈꯩ ꯑꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯥꯡꯗꯕ ꯊꯃꯣꯏꯁꯦ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯅ ꯍꯥꯏꯔꯕꯅꯤ ꯑꯩꯗꯤ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯊꯝꯂꯛꯇꯕꯅ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯣ ꯅꯪ ꯌꯥꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯆꯠꯂꯦ ꯑꯩ ꯄꯥꯕꯨꯡꯗꯕꯨ ꯍꯥꯏꯔꯨꯈꯤꯒꯦ ꯀꯣꯔꯧꯗꯨ ꯍꯦꯟꯊꯣꯏꯅ ꯈꯥꯝꯕꯒ ꯇꯥꯗꯈꯩ ꯀꯟꯅ ꯆꯦꯟꯈ꯭ꯔꯤ ꯍꯦꯟꯊꯣꯏ ꯄꯥꯔꯤꯒꯤ ꯅꯨꯡꯁꯤ ꯃꯩꯁꯥ ꯈꯥꯡꯂꯤꯉꯩ ꯀꯣꯔꯧꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯞꯆꯤꯜꯂꯝꯕꯁꯤꯗ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯒ ꯃꯈꯨꯠꯇ ꯁꯝꯐꯥꯗꯨ ꯄꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯀꯣꯔꯧꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯏ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯁꯝꯐꯥꯁꯤꯗ ꯌꯦꯡꯂꯒ ꯂꯩ ꯅꯨꯄꯤꯗꯨ ꯊꯤꯕ ꯆꯠꯂꯨꯁꯤꯁꯨ ꯌꯥꯗꯦ ꯊꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯤ ꯑꯣꯏꯈꯤꯗꯧꯔꯕꯤ ꯃꯍꯥꯛꯇꯣ ꯑꯩꯅ ꯑꯃꯨꯛ ꯊꯤꯔꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯑꯦ ꯀꯩꯅꯣ ꯑꯩꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯝꯃꯕꯣ ꯀꯩꯅꯣ ꯃꯥꯅ ꯁꯝꯐꯥꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯊꯥꯗꯔꯝꯃꯤꯗꯨꯅꯗꯤ ꯅꯪꯕꯨ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯛꯑꯝꯃꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯅꯨꯄꯤꯗꯨꯒꯤ ꯊꯃꯣꯏꯗꯨꯁꯨ ꯑꯉꯛꯄꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯐꯥꯔ ꯄꯨꯔꯛꯀꯅꯤꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯔꯝꯃꯁꯨ ꯐꯥꯔ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯛꯇꯣꯏꯅꯦ ꯌꯦꯡꯉꯨꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤ ꯃꯩꯁꯥ ꯈꯪꯍꯟꯅ ꯊꯝꯃꯝꯕ ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯅꯨꯡꯉꯥꯏ ꯂꯩꯈꯤꯕ ꯑꯁ ꯌꯥꯝ ꯄꯦꯟꯗꯦꯗ ꯑꯩ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯌꯦꯡ ꯂꯩꯗꯨꯕꯣ ꯁꯛ ꯐꯖꯕ ꯅꯨꯄꯥꯁꯦ ꯑꯃꯨꯛꯐꯥꯎ ꯎꯖꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯤꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯅꯪ ꯑꯃꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯤꯅꯨꯡꯁꯤꯕꯨ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯔꯣꯏ ꯏꯄꯥ ꯏꯃꯥ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯂꯝꯗ꯭ꯔ ꯄꯨꯟꯁꯤꯁꯦ ꯀꯣꯔꯧ ꯅꯪꯅ ꯑꯩꯒꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯕꯅꯤ ꯑꯩꯅ ꯁꯤꯔꯕꯁꯨ ꯅꯪꯕꯨꯗꯤ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ ꯄꯥꯔꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯅꯍꯥꯟꯈꯩꯒ ꯅꯪ ꯌꯥꯝ ꯃꯥꯟꯅꯗꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯑꯩ ꯍꯧꯖꯤꯛꯃꯨꯛ ꯆꯠꯂꯒ ꯅꯨꯄꯤꯗꯨ ꯊꯤꯔꯨꯁꯨꯔꯥ ꯑꯩ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯆꯠꯂꯨꯔꯅꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯇꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯒꯦ ꯅꯪꯅꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯀꯩꯗꯧꯔꯨꯅꯤ ꯑꯗꯣ ꯅꯪ ꯃꯁꯣꯏꯗꯤ ꯉꯥꯡꯒꯅꯨ ꯏꯕꯥꯅꯤ ꯃꯔꯨꯞ ꯑꯣꯏꯔꯁꯨ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯕꯅꯤ ꯑꯩꯗꯤ ꯅꯪꯁꯦ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯒꯨꯝ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯋꯥꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯩ ꯀꯩꯝ ꯇꯧꯗ꯭ꯔꯤ ꯃꯇꯨꯡꯗꯁꯨ ꯉꯥꯡꯂꯔꯣꯏ ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯁꯨ ꯌꯥꯗꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯒ ꯂꯩꯕꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯥꯕꯨꯡꯗ ꯍꯦꯟꯊꯣꯏ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯦꯟꯊꯣꯏꯒꯤ ꯄꯥꯕꯨꯡꯁꯨ ꯌꯥꯝ ꯍꯔꯥꯎꯍꯧꯋꯤ ꯑꯩ ꯄꯥꯎꯁꯦ ꯇꯝꯒꯦ ꯂꯥꯛꯄꯅꯤ ꯄꯥꯔꯤ ꯍꯥ ꯌꯥꯝ ꯐꯩ ꯑꯗꯨꯗꯤ ꯃꯤꯅ ꯅꯨꯄꯤ ꯐꯪꯗꯕ ꯔꯥꯖꯀꯨꯃꯥꯔꯅ ꯂꯛꯅꯔꯣꯏ
ꯃꯤꯅ ꯂꯛꯅꯕꯗꯤ ꯀꯩꯁꯨ ꯈꯟꯗꯤ ꯅꯪꯅ ꯂꯛꯅꯔꯛꯄꯗꯨꯅꯤ ꯑꯩꯅ ꯇꯥꯕ ꯉꯝꯂꯣꯏꯗꯣꯏꯁꯤ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯪꯁꯨ ꯄꯣꯊꯥꯍꯧꯔꯣ ꯑꯃꯨꯛ ꯃꯪꯂꯒ ꯂꯩꯔꯅꯨꯀꯣ ꯅꯨꯄꯤꯗꯣ ꯐꯥꯔꯨꯒꯦꯁꯨ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯕ ꯑꯩ ꯊꯣꯛꯏꯀꯣ ꯀꯣꯔꯧꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤ ꯃꯃꯤꯠꯇꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯄꯤꯗꯨ ꯁꯤꯟꯊꯔꯛꯏ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯀꯥꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ ꯂꯩꯀꯣꯜ ꯂꯩꯔꯤꯕ ꯇꯣꯝꯗ ꯃꯊꯟꯇ ꯂꯥꯛꯏ ꯊꯥꯕꯜ ꯃꯥꯁꯨ ꯄꯥꯔꯤꯒꯤ ꯃꯝꯂꯕ ꯊꯃꯣꯏꯗꯨ ꯉꯥꯜꯍꯜꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯑꯇꯤꯌꯥ ꯊꯛꯇ ꯉꯥꯟꯅ ꯊꯣꯛꯂꯤ ꯍꯦꯟꯊꯣꯏꯁꯨ ꯂꯩꯀꯣꯜꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯦꯡꯅꯔꯝꯃꯤ ꯄꯥꯔꯤꯅ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯆꯠꯄ ꯍꯧꯏ ꯗꯥ ꯄꯥꯔꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯇꯁꯦꯡꯅ ꯂꯩꯊꯣꯛꯂꯕ꯭ꯔꯥ ꯄꯥꯔꯤꯗꯨ ꯇꯞꯅ ꯑꯣꯟꯊꯣꯔꯛꯂꯒ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯍꯦꯟꯊꯣꯏꯗ ꯌꯦꯡꯂꯒ ꯂꯩ ꯅꯪꯕꯨ ꯎꯗꯅꯕ ꯂꯣꯠꯀꯦ ꯈꯜꯂꯕꯁꯨ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯁꯤꯅ ꯅꯪꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯅꯕ ꯏꯟꯁꯤꯜꯂꯛꯏ ꯑꯩ ꯗꯥ ꯄꯥꯔꯤꯒꯤ ꯋꯥꯈꯜ ꯀꯥꯎꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯈꯤꯕ ꯑꯣꯏꯕꯅ ꯑꯩ ꯀꯥꯎꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯅꯤꯡꯊꯧꯒ ꯅꯈꯣꯏ ꯄꯥꯕꯨꯡꯒꯅ ꯀꯣꯔꯧ ꯅꯕꯥꯏꯅꯤꯒꯤ ꯂꯨꯍꯣꯡꯅꯕ ꯅꯨꯃꯤꯠ ꯂꯦꯞꯈ꯭ꯔꯕꯅꯤ ꯋꯥꯍꯩꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ ꯂꯣꯏꯔꯦ ꯐꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯉꯥꯏꯖꯈꯤꯕ ꯈꯛꯇꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯀꯣꯔꯧꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯂꯨꯍꯣꯡꯕꯁꯦ ꯏꯁꯥꯅ ꯌꯥꯗꯦ ꯍꯥꯏꯔꯨꯕꯒꯤ ꯄꯥꯡꯒꯜꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯀꯣꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯕꯒꯤ ꯄꯥꯡꯒꯜꯁꯨ ꯏꯐꯝꯗ ꯂꯩꯇꯦ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯌꯧꯗ꯭ꯔꯤꯉꯩ ꯏꯊꯟꯇ ꯁꯤꯖꯈꯤꯕ ꯅꯠꯇꯅ ꯑꯩꯒꯤ ꯎꯄꯥꯏꯁꯨ ꯂꯩꯇꯦ ꯑꯩꯅ ꯆꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯁꯤ ꯎꯔꯕꯁꯨ ꯎꯗꯅꯕ ꯁꯥꯗꯨꯅ ꯅꯪ ꯂꯩꯊꯣꯛ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨꯁꯨ ꯀꯧꯔꯛꯂꯔꯣꯏ ꯋꯥꯔꯤꯁꯨ ꯁꯥꯔꯛꯂꯔꯣꯏ ꯃꯇꯝ ꯃꯥꯅ ꯌꯧꯔꯛꯇꯕꯗ ꯑꯩꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤ ꯄꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯐꯔꯦ ꯗꯥ ꯄꯥꯔꯤꯁꯨ ꯂꯩꯀꯣꯜꯗ ꯆꯪꯗꯣꯏꯔꯥ ꯆꯪꯕꯤꯔꯣ ꯑꯩꯒꯤ ꯀꯥꯟꯅꯗ꯭ꯔ ꯋꯥꯍꯩ ꯈꯔꯅ ꯅꯪꯕꯨ ꯑꯃꯨꯛ ꯐꯥꯖꯤꯜꯂꯒ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯆꯠꯄꯤꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯦꯟꯊꯣꯏꯗꯨ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯒ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯄꯥꯔꯤꯅ ꯍꯦꯟꯊꯣꯏ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯉꯥꯏꯈꯣ ꯍꯥꯏꯕꯒꯨꯝ ꯈꯝꯂꯛꯏ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯗꯨꯅ ꯃꯔꯥꯏ ꯂꯩꯇꯕꯤ ꯑꯃꯒꯨꯝꯅ ꯇꯔꯥꯎ ꯇꯔꯥꯎ ꯄꯥꯡꯂꯒ ꯄꯥꯔꯤꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯩꯒꯤ ꯋꯥꯗꯤ ꯇꯥꯔꯣꯏꯗ꯭ꯔꯣ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯗꯤ ꯇꯥꯗꯅ ꯆꯠꯀꯦ ꯇꯧꯔꯤꯗꯤ ꯀꯩꯒꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯅ ꯍꯦꯟꯊꯣꯏꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯅ ꯆꯩꯕꯗꯤ ꯅꯪꯁꯨ ꯂꯥꯟꯒꯅꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯈꯤ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ ꯁꯤ ꯅꯪꯅ ꯅꯨꯡꯁꯤꯕꯒꯤ ꯃꯨꯠꯁꯤꯟꯗꯨꯅ ꯊꯥꯗꯔꯝꯕ ꯁꯝꯐꯥꯁꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯐꯖꯔꯕ ꯁꯝꯂꯥꯡꯁꯤꯗ ꯑꯩꯅ ꯊꯦꯠꯄꯤꯔꯒꯦ ꯄꯥꯔꯤꯅ ꯁꯝꯐꯥꯗꯣ ꯍꯦꯟꯊꯣꯏꯒꯤ ꯃꯁꯝꯗ ꯊꯦꯠꯂꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯁꯦ ꯅꯪꯅꯕꯨ ꯌꯥꯝ ꯐꯠꯇꯦ ꯀꯣꯔꯧꯒꯤꯁꯨ ꯅꯪꯁꯦ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯅꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯈꯛ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯀꯣꯔꯧ ꯑꯣꯏꯈꯤꯕꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯄꯨꯝꯕ ꯁꯣꯠꯊꯈꯤꯕꯅꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯃꯨꯟꯕꯒꯤ ꯏꯇꯤꯛ ꯂꯩꯇꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯅꯪꯁꯨ ꯍꯔꯥꯎꯅ ꯌꯥꯎ ꯑꯗꯨꯒ ꯀꯗꯨ ꯀꯔꯟ ꯇꯧꯒꯦ ꯈꯜꯂꯛ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯁꯤꯕꯨꯗꯤ ꯈꯪꯉꯣ ꯅꯪꯒꯤ ꯀꯥꯗ ꯆꯠꯂꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯕꯤ ꯅꯪꯅ ꯑꯊꯦꯡꯕꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯀꯣꯅꯨꯡꯒꯤ ꯑꯇꯣꯞꯄ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ ꯆꯠꯂꯣ ꯏꯕꯥꯅꯤ ꯀꯣꯅꯨꯡꯁꯤ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯁꯤ ꯑꯩ ꯀꯣꯔꯧꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯊꯃꯣꯏꯅ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯃꯉꯣꯟꯗ ꯑꯩꯅ ꯀꯔꯝꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯗꯤ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯁꯨꯛꯍꯜꯂꯣꯏ ꯅꯪꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯝ ꯂꯩꯗꯧꯅꯤ ꯁꯤꯗ ꯍꯦꯟꯊꯣꯏ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯔꯩ ꯇꯧꯔꯅꯨ ꯀꯔꯤ ꯀꯔꯝꯕ ꯅꯨꯄꯥ ꯊꯣꯛꯄꯅꯣ ꯅꯪꯅ ꯄꯥꯝꯂꯤꯁꯦ ꯅꯪꯒꯤ ꯈꯨꯗꯥꯡꯁꯤ ꯄꯥꯏꯔꯒ ꯀꯣꯅꯨꯡ ꯄꯨꯝꯕ ꯀꯣꯏꯁꯤꯡ ꯁꯤꯡꯂꯒ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎ ꯍꯥꯏꯔꯤꯔꯣ ꯑꯗꯨꯒ
Nakoi pamunga, ining toguna. Ngaksikak lagat beto, nang namitu ni yengning may waro. Pare, jinglagi piro na kuto. Karigi lol ina kuto. Natraga, ay lauro hayro. Hentoy! Pari na law gitawi, hentoy na sangsilaga, pari ki masindu meli. Thenglakan sida, ang ngawbudong na kailaw laura no. Ay na ngawba horikan sida, nang chalawro. Natradi, ay na purang auradi, nang ay buka mangamjari siya ni. Chalo tingi. Nagsukoy na layran ko, chalagi. Hentoy do, pari da mitsi kachilami. Hentoy ki matag duda, pari do nuklaga lihawi. Thangnaba mikupta, Koroga makoyanigi luhong matam lepkre kanbada, wakal nungayram madu mangkre. Laikolda tumina sanglaklaga, thazawu yengnaga pammi. Korona, thabal se fazadro. Uima, Koro, nangdi sida kadoriba. Pamlaga lariba ibu kadoriba i. Manyungi negisi, manyungi ba. Datida, ay naidi, ay sangakpududa, haifitasu korokpa yaidana. Nakanagi wangang pududa ihunse. Jengka kremi. Namang na pamlaga lariba ibuda kay nangdilaga. Ay konjel tabada kangbiga su tawri. Masaksiga nasibu senapati ni. Chaluada. Imunga nangoraso adum kangani. Noma kangalo haibro. Nahanuway ay na nang kangan mada kira kawkibado. Adudagi ay nalagna bidraga. Masaksiga yeningden he. Parido wahay kra sayram laga noklaga ontok laga sadkri. Koraudu noklaga sakriba parida mangduna yenglaga lehawi. Asumna hapta mahusingkri pariga henthoiga su leikolda laklaga nungtigi unarami. Koraudi henthoigi manakta su satte parigi manakta su lakte. Mathanta tumina dumak lairami. Nongma numidangi matamni leikolduda pariga henthoiga do wari kaya sanaduna lairami. Henthoina luhongbagi matamni sumnaksili. Nangnasu singkrasi yadi, ayam talida. Nang nakoroga luhongkrasu, nang budi, adum nungsiri laynida. Adubo, koro di miray gano. Mana tamoy kaibagi masakto, aying mangamoy. Ay sum sauning lagtori, magi, koro sa, adum palagkani ba? Ay nang si sauning lagtana, loy ni haiduni ko. Somdagi sina marulama, nupa toktabaga. Kaygumba, maga luhonglasu, aydi, tonganay tandalay ni. Adum kanda niya, masuk hangjasani. Ay na mamu nusida haibasi. Wakal na tokjiday. Ay na kwaidagi nusibinag na. Atop na baga luhong kibudo. Ay giimit sinuuni kanmada. Ay lifong kangde. Nangga wari saraga panawakal nungay rabaso. Kantaru bumikuptadi. Sining mapawi. Nang susat na batawro. Minu kradi fazade. Hoy, jalagi. Nang sukoy na layrano. Jango ko, ay sali. Hentoy do. Pari daife yenglam laga sadkre. Leikoldugi marum amada korodu thamoy kaina mamitagi mapita aduna tumina leiri. Parisu ngahak leiram laga sadkre korodu makhoi ni na phamlam maphamduda tapna sanglak phammi. Thabal nakso aigi thamoygi maisakse kokhalage khanna ngana toklak libra. Aigi maruki nungsiba munba yamna tukatjaba nupa ama oirame. Aina rauna parida Hentoy yori sa matamda. Mana awaba lolaga. Noklaga laikibado. Ay hawsikti yam ningamlakshi. Pari, tangay budi warugado ko. Ay tasing nagkakidabani. Korogdo, mapamduda kapayaba kaplaga tapna parigi kagi thongdo tilay. Parisu thongdo hangdoray. Korog, wamta ngangdana tumina kado sanglay. Parisu, thongdo lolamlaga pakatna korogi managda sanglay. Koro, kadurgi nang bo. Nahan kay, ay nangi ka na laso, nang di, thonglola gadom layrami. Nang duhungamdaygi, takwayam silaman na, ay sukay-suhay jamani. Kayno, namay namig ka, ipumpumi siya na, kadurgi nang bo. Pari, ay siyam na tukot siya ba, biimoy rami. Isa ni isase, yingning upoktre, ay siningi pari. Kadurgi, si, pamu siya pamu, kadurgi hayo, ay lay sidi. Nangonda, nungay da ba karilay no? Ay gondolay na hayo. Nangbo, nupi mata. Iba ni po na nung shimi na rati. Ay gondang imulalaw ni haikitay ne. Ato ka, nang karigimun ki kanji ba? Koro, ay nunang nangangin po. Kang sinanda ba sara no? Pare, ay yam lan kre.
ꯍꯦꯟꯊꯣꯏꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯕ ꯈꯪꯍꯧꯗꯕꯅ ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯃꯤꯅ ꯄꯥꯝꯗ ꯍꯪꯗꯅ ꯑꯩꯅ ꯂꯨꯍꯣꯡꯅꯕꯒꯤ ꯑꯩꯅ ꯁꯤꯟꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ? ꯌꯥꯔꯤꯁꯦ ꯄꯨꯝꯅꯃꯛ ꯇꯧꯈ꯭ꯔꯦ꯫ ꯑꯩ ꯋꯥꯔꯧꯕ ꯁꯥꯎꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯨꯍꯣꯡꯗꯧꯔꯤꯁꯤꯗꯤ ꯄꯛꯆꯗꯦꯁꯦ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯧꯅꯣꯃꯤ꯫ ꯑꯗꯨꯗꯤ ꯅꯪ ꯍꯦꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯌꯨꯅꯦ, ꯍꯥꯏꯌꯣ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯆꯤꯟꯗꯨꯃꯛꯅ ꯑꯝꯇ ꯍꯥꯏꯌꯣ꯫ ꯅꯪ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤ? ꯉꯝꯂꯣꯏꯗꯕ ꯊꯕꯛꯇ ꯀꯔꯤꯒꯤ ꯉꯝꯅꯤ ꯍꯥꯏꯅ ꯅꯪ ꯑꯅꯝ ꯀꯜꯂꯤꯅꯣ? ꯅꯪꯅ ꯋꯥꯈꯜ ꯃꯪꯂꯒ ꯂꯩꯕꯗꯣ ꯑꯩꯅ ꯌꯦꯡꯅꯤꯡꯂꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯄꯥꯔꯤ, ꯅꯨꯡꯁꯤꯕꯗꯤ ꯀꯌꯥꯁꯨ ꯂꯥꯛꯈꯤꯅꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞꯇꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯣꯏ꯫ ꯅꯨꯡꯁꯤꯕ ꯆꯥꯝꯃ ꯂꯥꯛꯂꯕꯁꯨ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏꯗ ꯀꯤꯕ ꯃꯩꯆꯥꯛꯗꯣ ꯃꯗꯨ ꯀꯤꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕ ꯊꯝꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯔꯨꯞꯀꯤꯗꯃꯛ ꯀꯠꯊꯣꯛꯀꯅꯤ꯫ ꯀꯣꯔꯧ, ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯤꯡꯕ꯭ꯔꯣ? ꯑꯩꯅ ꯍꯥꯟꯅ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯂꯝꯂꯕꯗꯤ ꯅꯪꯁꯨ ꯑꯁꯤ ꯌꯧꯅ ꯋꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯨ ꯅꯨꯄꯥ ꯊꯣꯛꯅ ꯍꯦꯟꯊꯣꯏꯕꯨ ꯃꯨꯜꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤꯁꯨ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕꯤ ꯑꯣꯏꯈꯤꯕꯗꯨꯅ ꯑꯩ ꯄꯥꯡꯒꯜꯁꯨ ꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯁꯛ ꯈꯪꯅꯍꯟꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯁꯦꯡꯅ ꯍꯥꯏꯔꯝꯂꯕꯗꯤ ꯑꯩ ꯍꯦꯟꯊꯣꯏꯕ ꯅꯉꯣꯟꯗ ꯍꯔꯥꯎꯅ ꯑꯗꯨꯝ ꯄꯤꯊꯣꯛꯂꯝꯒꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯕ? ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯪꯂꯤꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯩ꯫ ꯀꯩꯒꯤ ꯐꯔꯤꯕ? ꯅꯠꯇ꯭ꯔꯗꯤ ꯅꯈꯣꯏꯅꯤꯒꯤ ꯄꯥ ꯄꯨꯔꯒ ꯑꯌꯨꯛꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯁꯤꯔ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯀꯃꯥꯏ ꯈꯪꯉꯩꯅꯣ ꯅꯪꯕꯣ? ꯑꯩꯅꯗꯤ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯅ ꯏꯊꯟꯗ ꯑꯗꯨꯝ ꯃꯩꯁꯥ ꯈꯪꯖꯒꯦ ꯇꯧꯔꯒ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯏꯁꯣꯔꯅ ꯎꯕꯩꯔ ꯈꯪꯗꯦ, ꯅꯣꯡꯃ ꯅꯪꯒꯤ ꯀꯥꯗꯒꯤ ꯑꯩꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯊꯣꯛꯈꯤꯕꯗꯣ, ꯑꯗꯨꯗ ꯅꯪꯅ ꯂꯩꯀꯣꯜꯂꯣꯝꯗ ꯆꯠꯈꯤꯕꯗꯣ ꯑꯩꯅ ꯎꯍꯧꯕꯅꯤ꯫ ꯑꯩꯅ ꯅꯪ ꯍꯪꯍꯟꯒꯦꯅ ꯇꯨꯃꯤꯟꯅ ꯇꯥꯟꯅꯔꯛꯄꯗ ꯍꯦꯟꯊꯣꯏꯒ ꯅꯈꯣꯏꯅꯤ ꯁꯥꯟꯅ ꯋꯥꯔꯤꯗꯣ ꯑꯩꯅ ꯇꯥꯍꯧꯕꯅꯤ꯫ ꯑꯣ, ꯑꯗꯨꯏꯔꯥ ꯑꯩꯅ ꯅꯪ ꯎꯅꯕ ꯂꯥꯛꯂꯁꯨ ꯀꯣꯏꯊꯤꯔꯁꯨ ꯂꯣꯠꯂꯤꯗꯣ? ꯅꯪ ꯑꯣꯏꯔꯁꯨ ꯂꯣꯠꯂꯅꯤ꯫ ꯏꯊꯟꯇ ꯏꯀꯥꯏꯖꯕ ꯀꯌꯥꯝ ꯐꯥꯎꯏ ꯈꯪꯂꯕ꯭ꯔꯥ? ꯑꯗꯣ ꯍꯦꯟꯊꯣꯏꯗꯗꯤ ꯍꯥꯏꯗꯣꯛꯂꯅꯨ꯫ ꯑꯩ ꯃꯥꯒꯤ ꯄꯥꯕꯨꯡꯗꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯁꯨ ꯋꯥꯔꯤ ꯁꯥꯔꯒꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯣ ꯅꯈꯣꯏꯅꯤ ꯑꯣꯏꯅ ꯍꯣꯡꯅꯕ꯫ ꯀꯣꯔꯧ, ꯅꯪꯒꯤ ꯊꯃꯣꯏꯅ ꯀꯥꯏꯒꯗꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯅꯤꯡꯗꯦ꯫ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯑꯩ ꯃꯔꯨꯞꯀꯤꯗꯃꯛꯇꯗꯤ ꯅꯨꯡꯁꯤꯕ ꯀꯠꯊꯣꯛꯀꯅꯤꯅ꯫ ꯅꯪꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯊꯣꯛꯇꯕꯒꯤ ꯈꯪꯗꯅ ꯁꯣꯏꯈꯤꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯑꯩ ꯀꯩꯁꯨꯝ ꯈꯟꯗ꯭ꯔꯦ꯫ ꯑꯩ ꯇꯣꯛꯑꯒꯦ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯔꯣꯀꯣ꯫ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ꯫ ꯀꯨꯏꯗ꯭ꯔꯕꯅꯤ, ꯅꯪ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯕꯅꯤꯀꯣ꯫ ꯆꯠꯂꯦ꯫ ꯀꯣꯔꯧꯗꯨ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯀꯣꯔꯧꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯀꯥꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯀꯣꯔꯧꯗꯨ ꯃꯄꯤ ꯂꯦꯞꯇꯨꯅ ꯁꯤꯡꯊꯔꯛꯏ, ꯑꯗꯨꯒ ꯇꯞꯅ ꯆꯠꯄ ꯍꯧꯏ꯫ ꯃꯈꯨꯠꯇꯨꯅ ꯊꯕꯛ ꯃꯄꯥꯗ ꯊꯝꯂꯒ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯩꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯝꯃꯣꯏ, ꯅꯪꯁꯨ ꯑꯝꯇ ꯄꯦꯊꯔꯛꯈꯤꯒꯅꯨ ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯞꯄ ꯌꯥꯗꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯔꯨꯔꯤꯕ ꯅꯨꯄꯤꯁꯦ ꯄꯥꯔꯤꯒꯤ ꯊꯃꯣꯏ ꯍꯨꯈꯤꯕꯤꯗꯨꯅꯤ, ꯑꯗꯨꯗ ꯑꯩ ꯅꯨꯡꯁꯤꯕ ꯌꯥꯗꯦ꯫ ꯑꯁ, ꯄꯤꯁꯤꯁꯨ ꯁꯨꯝ ꯇꯥꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯐꯔꯦ, ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯅꯪ ꯊꯣꯛꯄ ꯑꯗꯨꯝ ꯇꯥꯔꯣ, ꯑꯩꯁꯨ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯀꯦ꯫ ꯆꯥꯎꯈꯠꯇꯕꯤ ꯄꯤ ꯍꯥꯏꯁꯤꯅꯤ꯫ ꯀꯣꯔꯧꯗꯨ ꯃꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨ ꯃꯊꯟꯇ ꯊꯦꯝꯖꯤꯟꯖꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯍꯦꯟꯊꯣꯏꯕꯨ ꯎꯅꯕ ꯂꯥꯛꯇ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯅ ꯂꯩꯀꯣꯜꯗ ꯉꯥꯏꯔꯕꯁꯨ ꯄꯥꯔꯤꯗꯤ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅ ꯍꯥꯏꯕ ꯉꯁꯤꯗꯨꯅꯤ ꯍꯦꯟꯊꯣꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯄꯥꯔꯤꯕꯨ ꯉꯥꯏꯖꯩ꯫ ꯗꯥ ꯄꯥꯔꯤ, ꯅꯪ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯣꯠꯂꯕ꯭ꯔꯥ? ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯪ ꯑꯝꯇꯗꯤ ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯀꯅꯥꯁꯨ ꯎꯗꯕ ꯃꯐꯝꯗ ꯆꯦꯟꯈ꯭ꯔꯁꯤ꯫ ꯗꯥ ꯄꯥꯔꯤ, ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ꯫ ꯂꯥꯛꯂꯔꯣꯏ ꯈꯪꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯈꯤꯕꯅꯤ, ꯉꯁꯤꯁꯨ ꯉꯥꯏꯔꯤꯌꯦ꯫ ꯐꯪꯂꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯐꯪꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨꯁꯨ ꯇꯠꯇꯅ ꯀꯥꯏꯍꯧꯕꯅꯤ꯫ ꯋꯥꯖꯁꯅꯨ, ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅꯁꯨ ꯀꯥꯏꯁꯅꯨ, ꯑꯩ ꯈꯥꯡꯂꯒꯦ꯫ ꯑꯗꯨꯕꯨ ꯗꯥ ꯄꯥꯔꯤ, ꯑꯔꯣꯏꯕ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪꯕꯨ ꯎꯕ ꯐꯪꯕ ꯑꯣꯏꯖꯒꯦꯀꯣ꯫
ꯍꯦꯟꯊꯣꯏꯒꯤ ꯊꯃꯣꯏꯗꯨ ꯄꯦꯟꯅ ꯀꯞꯆꯩ ꯀꯞꯄ ꯌꯥꯕ ꯀꯞꯂꯒ ꯇꯞꯅ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯦ ꯀꯣꯅꯨꯡꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ ꯅꯤꯡꯊꯧꯒ ꯍꯦꯟꯊꯣꯏꯒꯤ ꯃꯄꯥꯒꯁꯨ ꯏꯔꯥꯡ ꯂꯥꯡꯂꯒ ꯃꯈꯣꯏꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜꯁꯤꯡꯗꯨ ꯈꯜꯂꯤ ꯁꯣꯝꯗ ꯀꯣꯔꯧꯁꯨ ꯄꯥꯔꯤꯒꯤ ꯐꯤꯖꯣꯜ ꯐꯖꯕ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯑꯁ ꯁꯤ ꯐꯖꯔꯦ ꯃꯆꯨꯁꯤ ꯌꯥꯛꯃꯜꯂꯤ ꯁꯤ ꯌꯥꯔꯦ ꯁꯝꯇꯛ ꯇꯧꯔꯒ ꯁꯤ ꯐꯖꯔꯦ ꯄꯥꯔꯤ ꯎꯏ ꯂꯩꯔꯤꯁꯤ ꯌꯦꯡꯉꯨ ꯑꯁ ꯇꯞꯅ ꯀꯧꯔꯁꯨ ꯌꯥꯕꯅꯤꯀꯣ ꯉꯔꯥꯡꯗꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯐꯤꯔꯣꯜ ꯈꯜꯂꯛꯏꯁꯦ ꯑꯃ ꯁꯦꯠꯂꯒ ꯑꯗꯨꯝ ꯌꯥꯕꯗꯨꯕꯨ ꯋꯥꯔꯦ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯁꯤꯔꯦ ꯑꯍꯤꯡꯁꯨ ꯐꯖꯅ ꯇꯨꯝꯗꯦ ꯑꯗꯨꯒ ꯑꯌꯨꯛꯁꯨ ꯅꯪꯅ ꯉꯟꯇꯥ ꯍꯧꯗꯣꯔꯛꯇꯅ ꯅꯪ ꯁꯤꯗꯤꯕꯀꯣ ꯑꯗꯨꯝ ꯇꯨꯝꯗ꯭ꯔꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯑꯃ ꯑꯁ ꯋꯥ ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩꯔꯅꯨ ꯁꯤ ꯐꯖꯔꯦ ꯆꯠꯂꯨ ꯁꯤꯆꯤꯜꯂꯨꯔꯣ ꯀꯩꯅꯥꯅ ꯍꯥꯟꯅ ꯌꯧꯍꯜꯂꯣꯏꯁꯤ ꯕꯣꯔꯅ ꯍꯥꯟꯅ ꯌꯧꯗꯧꯅꯤ ꯆꯠꯂꯣꯃꯤ ꯄꯥꯔꯤꯗꯨ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯄ ꯆꯪꯈ꯭ꯔꯤ ꯀꯣꯔꯧꯁꯨ ꯃꯥꯒꯤ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯏ ꯁꯣꯝꯗ ꯍꯦꯟꯊꯣꯏꯗꯨ ꯀꯣꯅꯨꯡꯒꯤ ꯁꯦꯕꯥꯔꯤ ꯅꯨꯄꯤꯁꯤꯡꯅ ꯐꯖ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯀꯦ ꯁꯦꯝꯂꯤ ꯍꯦꯟꯊꯣꯏꯗꯤ ꯋꯥꯈꯜꯗꯨ ꯃꯪꯂꯒ ꯇꯨꯃꯤꯟ ꯂꯩꯖꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯦꯕ ꯂꯣꯏꯔꯗꯨꯅ ꯂꯨꯍꯣꯡꯐꯝꯗ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯒ ꯂꯥꯛꯏ ꯅꯤꯡꯊꯧ ꯑꯃꯗꯤ ꯍꯦꯟꯊꯣꯏꯒꯤ ꯃꯄꯥꯁꯨ ꯃꯐꯝꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯍꯦꯟꯊꯣꯏ ꯃꯃꯤꯠꯇꯨ ꯃꯈꯥꯗ ꯌꯦꯡꯊꯔꯒ ꯑꯗꯨꯃꯛ ꯂꯩ ꯅꯨꯄꯤ ꯑꯃꯅ ꯁꯝꯗꯨꯅ ꯕꯣꯔꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ ꯕꯣꯔꯒꯤ ꯃꯅꯥꯛ ꯌꯧꯔꯐꯥꯎ ꯍꯦꯟꯊꯣꯏ ꯃꯃꯤꯠꯇꯨ ꯃꯈꯥꯗ ꯌꯦꯡꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯀꯩꯅꯣ ꯅꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯑꯔꯣꯏꯗ꯭ꯔꯣ ꯍꯦꯟꯊꯣꯏ ꯄꯥꯔꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯌꯥꯝ ꯉꯛꯅ ꯃꯉꯛꯇ ꯅꯣꯡꯈꯠꯂꯛꯏ ꯄꯥꯔꯤꯗꯨ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯟꯊꯣꯏꯗꯨ ꯏꯉꯥꯎ ꯉꯥꯎꯅ ꯑꯀꯣꯏꯕꯗꯨ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯕꯨꯡꯁꯨ ꯅꯣꯛꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯣꯔꯧꯕꯨꯅ ꯄꯥꯔꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯈꯨꯖꯤꯟꯒꯥꯗꯨ ꯁꯦꯝꯂꯒ ꯂꯩꯔꯝꯃꯤ ꯀꯣꯔꯧꯅ ꯈꯔ ꯌꯦꯡꯉꯗꯤ ꯌꯥꯔꯦꯗ ꯄꯥꯔꯤ ꯑꯩ ꯃꯌꯥꯝ ꯐꯝꯁꯤꯗ ꯐꯝꯃꯨꯔꯒꯦ ꯅꯠꯇ꯭ꯔꯗꯤꯕ ꯐꯖꯕ ꯑꯩ ꯂꯩꯕꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯉꯥꯎꯔ ꯆꯠꯈ꯭ꯔꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯀꯣꯔꯧꯗꯨ ꯄꯥꯔꯤꯒꯤ ꯍꯦꯟꯊꯣꯏꯒꯗ ꯃꯤꯁꯤ ꯈꯠꯆꯤꯜꯂꯝꯃꯤ ꯍꯦꯟꯊꯣꯏ ꯄꯥꯔꯤꯅ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯈꯤꯗꯕꯒꯤ ꯃꯔꯝꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯄꯥꯔꯤꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯀꯣꯟꯁꯤꯜꯂꯤ ꯄꯥꯔꯤꯁꯨ ꯅꯣꯛꯂꯒ ꯍꯦꯟꯊꯣꯏꯗ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯀꯣꯔꯧꯅ ꯅꯣꯛꯂꯒ ꯌꯦꯡꯖꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞꯅ ꯁꯤꯡꯊꯔꯛꯏ ꯑꯗꯨꯕꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯄꯥꯔꯤꯅ ꯍꯔꯥꯎꯅ ꯅꯣꯛꯄꯗꯨ ꯌꯦꯡꯂꯒ ꯃꯥꯁꯨ ꯅꯣꯛꯏ